ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯖꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯃꯗ ꯇꯣꯝꯕꯤꯔꯩ ꯀꯧꯕꯤ ꯃꯤ ꯇꯤꯟꯅꯕ ꯌꯥꯗꯕꯤ ꯑꯍꯜ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯤꯔꯩ ꯃꯤ ꯇꯤꯟꯅꯕ ꯌꯥꯗꯕꯒꯤ ꯃꯊꯛꯇ ꯃꯆꯥꯕꯨꯅ ꯃꯆꯥ ꯑꯣꯏꯅ ꯈꯟꯕ, ꯃꯤꯒꯤ ꯃꯆꯥꯕꯨꯅ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯤ ꯑꯃꯁꯨꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯄꯣꯠꯁꯨ ꯌꯥꯝꯅ ꯂꯤꯛꯄꯤ, ꯄꯤꯁꯤꯜꯂꯤꯕ ꯃꯈꯩ ꯍꯔꯥꯎꯕꯤ, ꯃꯈꯣꯏꯗꯒꯤꯅ ꯄꯣꯠꯅꯥ ꯑꯃ ꯐꯥꯎꯕ ꯂꯧꯕ ꯌꯥꯗꯕ ꯃꯤ ꯃꯈꯜ ꯑꯃꯁꯨꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯥꯒꯤ ꯃꯃꯧ ꯑꯗꯨꯃꯗꯤ ꯃꯤꯒꯤ ꯍꯦꯅꯥ ꯇꯣꯅꯥ ꯈꯔꯗꯤ ꯈꯪꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯦꯝ ꯑꯣꯏꯕꯤꯗꯨꯅ ꯃꯤꯉꯣꯟꯗꯒꯤ ꯂꯧꯔꯤꯈꯩꯗꯤ ꯌꯥꯕ, ꯃꯈꯣꯏꯅ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯄ ꯌꯥꯗꯕꯗꯨꯗ ꯃꯥꯁꯨ ꯋꯥ ꯉꯥꯡꯐꯝ ꯈꯪꯗ ꯃꯅꯦꯝꯒꯤ ꯁꯥꯔꯩ ꯏꯟꯅꯕ ꯀꯟꯅꯗꯤ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯌꯨꯝꯊꯪꯅꯔꯤꯕ ꯏꯃꯨꯡ ꯑꯗꯨꯗ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯕꯒꯤ ꯃꯅꯝ ꯑꯃ ꯅꯝꯂꯛꯂꯝꯃꯤ꯫ ꯃꯅꯝꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯆꯥꯏꯕꯤ ꯃꯅꯥꯇꯣꯟꯅ ꯁꯨꯠ ꯅꯝꯗꯨꯅ "ꯀꯗꯥꯏꯗꯒꯤꯅꯣ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯃꯅꯝ ꯑꯃ ꯂꯥꯛꯏꯁꯤꯕꯣ? ꯑꯁꯤꯗꯤ ꯆꯒꯦꯝ ꯄꯣꯝꯕ ꯃꯅꯝꯅꯤꯅꯦ, ꯍꯥꯎꯈ꯭ꯔꯅꯤꯗ, ꯃꯃꯥꯡꯒꯤ ꯌꯨꯝꯁꯤꯗꯒꯤ ꯃꯥꯜꯂꯤꯅꯦ, ꯀꯥꯟꯅꯗꯦ, ꯅꯝꯗꯅ ꯍꯦꯛꯇ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯑꯃ ꯂꯧꯔꯨꯒꯦꯗ, ꯑꯁꯨꯛ ꯆꯥꯅꯤꯡꯂꯗꯕꯣ." ꯈꯟꯅ ꯆꯥꯏꯕꯤꯗꯨ ꯏꯟꯁꯥꯡ ꯃꯅꯝꯗꯨꯗ ꯆꯥꯅꯤꯡꯃꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯌꯨꯝꯗꯨꯒꯤ ꯃꯅꯤꯡꯒꯤ ꯁꯝꯕꯜꯗ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯑꯣꯏꯅ ꯊꯝꯂꯤꯕꯗꯨ ꯍꯥꯏꯗꯣꯛꯂꯒ ꯆꯥꯛꯁꯪ ꯑꯗꯣꯝꯗ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ "ꯊꯣꯏꯕꯤ, ꯊꯣꯏꯕꯤ, ꯀꯩ ꯏꯟꯁꯥꯡꯅꯣꯅꯦ? ꯑꯣꯟꯊꯣꯛꯅ ꯃꯅꯝ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ, ꯑꯁꯨꯛ ꯌꯥꯝ ꯃꯅꯝ ꯅꯨꯡꯁꯤꯔꯤꯁꯤꯕꯣ?" ꯆꯥꯏꯕꯤꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯊꯣꯏꯕꯤꯗꯨ ꯄꯤꯁꯨꯝ ꯁꯨꯞꯅ ꯏꯁꯧ ꯂꯥꯡꯂꯞꯅ ꯃꯆꯤꯜꯗ ꯇꯞꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯣꯏ ꯀꯔꯤꯕꯣꯏ, "ꯃꯁꯤꯒꯤ ꯃꯧꯁꯦ ꯂꯥꯛꯏꯅꯦ, ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯝꯇ ꯊꯣꯡꯕ ꯌꯥꯔꯣꯏꯗꯕꯅꯤ, ꯆꯥꯒꯦ ꯊꯛꯀꯦ ꯍꯥꯏꯔꯛꯑꯅꯤ ꯑꯃꯨꯛ" ꯍꯥꯏꯅ ꯊꯣꯏꯕꯤꯗꯨ ꯇꯥꯔꯁꯨ ꯇꯥꯁꯤꯟꯅꯗ ꯃꯆꯤꯟ ꯇꯨꯝꯊꯣꯛꯂꯒ ꯊꯣꯡꯂꯤꯕ ꯏꯟꯁꯥꯡꯗꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯆꯥꯏꯕꯤꯁꯨ ꯇꯣꯝꯕꯤꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯍꯥꯏꯐꯦꯠꯇꯤ ꯆꯪꯂꯛꯄꯗ ꯇꯥꯍꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯥꯗꯕ ꯁꯥꯗꯨꯅ ꯅꯣꯛꯁꯤꯟꯅꯗꯨꯅ, "ꯊꯣꯏꯕꯤ, ꯀꯔꯤ ꯏꯟꯁꯥꯡꯅꯣ?" "ꯏꯅꯝꯃ, ꯆꯒꯦꯝ ꯄꯣꯝꯒꯦ ꯇꯧꯔꯝꯕꯅꯤ." "ꯑꯗꯨꯅꯅꯤꯗꯅ, ꯑꯁ ꯏꯕꯦꯝꯃ, ꯅꯪꯒꯤ ꯏꯟꯁꯥꯡ ꯃꯅꯝꯗꯨ ꯇꯥꯕꯗ ꯑꯩꯒꯤ ꯅꯥꯇꯣꯟꯁꯦ ꯁꯨꯠ ꯅꯝꯂꯒ ꯍꯦꯛꯇ ꯊꯤꯔꯛꯂꯤꯕꯁꯤꯅꯤꯅꯦ." ꯊꯣꯏꯕꯤ ꯆꯥꯏꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯏꯗꯧꯗꯨ ꯍꯥꯏꯐꯦꯠ ꯊꯤꯠꯅ ꯋꯥꯈꯜꯗ, "ꯃꯅꯝ ꯁꯨꯠ ꯅꯝꯗꯅ ꯊꯤꯔꯛꯂꯤꯕꯅꯤ ꯀꯥꯏꯅ, ꯍꯨꯏꯒꯤ ꯃꯅꯥꯇꯣꯟ ꯍꯦꯛ ꯄꯥꯟꯕ꯭ꯔꯥ ꯈꯪꯗꯦꯕ, ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯝꯇ ꯊꯣꯡꯕ ꯌꯥꯗꯦ, ꯍꯦꯛꯇ ꯃꯅꯝ ꯁꯨꯠ ꯅꯝꯅ ꯊꯤꯔꯛꯀꯅꯤꯕ." ꯊꯣꯏꯕꯤ ꯋꯥꯈꯜꯗ ꯑꯗꯨꯝꯅ ꯈꯜꯂꯕꯁꯨ ꯆꯥꯏꯕꯤꯗꯨ ꯆꯠꯈꯤꯅꯕ ꯍꯥꯏꯗꯅ ꯊꯣꯏꯅ ꯇꯥꯁꯤꯟꯅꯗ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯗꯨ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯔ ꯐꯥꯎꯕꯗ ꯆꯥꯏꯕꯤꯗꯨ ꯑꯗꯨꯃꯛ ꯏꯀꯥꯏ ꯈꯪꯗ ꯏꯟꯁꯥꯡꯗꯨ ꯈꯔ ꯂꯧꯔꯒ ꯄꯨꯈꯤꯅꯕ ꯍꯥꯏꯗꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ "ꯊꯣꯏꯕꯤ, ꯅꯪꯒꯤ ꯏꯟꯁꯥꯡ ꯃꯅꯝꯁꯤ ꯐꯥꯎꯕꯗꯤ ꯕꯦꯝꯃ ꯑꯣꯟꯊꯣꯛꯅ ꯍꯥꯎꯗꯧ ꯃꯥꯜꯂꯤꯀꯣ, ꯈꯪꯗꯦꯗ ꯏꯅꯝꯃ, ꯆꯥꯕ ꯌꯥꯗꯧꯔꯤꯕ꯭ꯔꯥ?" "ꯏꯔꯥ, ꯃꯅꯝ ꯑꯁꯨꯛ ꯅꯨꯡꯁꯤꯔꯗꯕꯨ ꯀꯩꯒꯤ ꯆꯥꯕ ꯌꯥꯔꯣꯏꯗꯕꯅꯣ, ꯀꯩꯒꯤ ꯍꯥꯎꯔꯣꯏꯗꯣꯔꯤꯅꯣ? ꯑꯩꯁꯨꯅꯦ ꯆꯒꯦꯝ ꯄꯣꯝꯕ ꯆꯥꯅꯤꯡ ꯂꯩꯔꯝꯕꯅꯤ ꯀꯨꯏꯔꯕ, ꯅꯪꯅ ꯊꯣꯡꯂꯤꯉꯩꯁꯤꯗ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯇꯦꯡꯀꯣꯠ ꯑꯝꯇ ꯄꯤꯔꯛꯑꯣ." ꯊꯣꯏꯕꯤ ꯆꯥꯏꯕꯤꯒꯤ ꯋꯥꯗꯨ ꯈꯣꯏꯗꯧꯗꯨ ꯍꯦꯟꯅ ꯊꯤꯠꯅ ꯋꯥꯈꯜꯗ, "ꯃꯊꯤꯕꯣꯡꯁꯤ ꯆꯥꯅꯤꯡꯉꯗꯤ ꯀꯣ ꯊꯣꯡꯂꯒ ꯆꯥꯒꯦ ꯍꯥꯏꯗꯦꯕ, ꯃꯣꯏꯗ ꯑꯍꯥꯎꯕ ꯑꯝꯇ ꯊꯣꯡꯕꯗꯗꯤ ꯄꯤꯔꯛꯀꯅꯤ ꯈꯪꯄꯣꯟꯇꯦ, ꯑꯗꯨꯒ ꯃꯁꯤꯗ ꯃꯤꯒꯤꯗꯅ ꯆꯥꯒꯦꯒ ꯈꯣꯠꯀꯦꯒ." ꯋꯥꯈꯜꯗ ꯑꯗꯨꯝꯅ ꯈꯜꯂꯕꯁꯨ ꯍꯥꯏꯗꯣꯛꯂꯨꯕꯗꯤ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯊꯣꯏꯕꯤ ꯅꯣꯛꯁꯤꯟꯅꯗꯨꯅ, "ꯍꯣꯏ ꯍꯣꯏ, ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯊꯤꯜꯂꯛꯀꯦ, ꯊꯤꯜꯂꯛꯇ꯭ꯔꯁꯨ ꯌꯥꯅꯤꯗ, ꯑꯩ ꯑꯗꯨꯝ ꯂꯧꯕ ꯂꯥꯛꯀꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯥꯛ ꯏꯁꯤꯡ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯨꯈꯤꯒꯦ." ꯍꯥꯏꯔꯒ ꯆꯥꯏꯕꯤꯗꯨ ꯃꯌꯨꯝꯗ ꯆꯥꯛ ꯊꯥꯡꯒꯠꯂꯝꯕꯗꯨ ꯆꯐꯨ ꯃꯍꯤ ꯄꯥꯊꯔꯝꯃ ꯇꯥꯔꯦ ꯈꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯆꯥꯏꯕꯤꯅ ꯆꯠꯈ꯭ꯔꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯗ ꯁꯥꯎꯅꯤꯡꯕꯗꯨ ꯐꯨꯗꯣꯔꯛꯇꯨꯅ, ꯃꯥꯕꯨ ꯑꯩꯅ ꯌꯥꯝꯅ ꯈꯥꯝꯕꯒꯤ ꯃꯑꯣꯡꯗ, ꯃꯁꯤꯗ ꯃꯤꯅ ꯄꯤꯅꯤꯡꯉꯤ ꯄꯤꯅꯤꯡꯗꯦꯁꯨ ꯈꯪꯗꯦ, ꯂꯧꯗꯨꯒ ꯆꯥꯗꯨꯒꯗ ꯇꯧꯕꯁꯤꯕꯨ ꯀꯩ ꯅꯨꯄꯤꯅꯣ ꯈꯪꯗꯦꯕ ꯍꯥꯏꯅ ꯊꯣꯏꯕꯤꯗꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯏꯟꯁꯥꯡ ꯊꯣꯡꯂꯤꯕꯗꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯆꯥꯏꯕꯤꯁꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯂꯣꯏꯔꯕꯗ ꯃꯇꯝꯗꯨ ꯉꯜꯂꯤꯕꯗꯨꯗ ꯆꯥꯛꯇꯨ ꯃꯀꯨꯒ ꯃꯅꯦꯝꯄꯣꯛꯀꯒꯤ ꯆꯥꯛ ꯈꯥꯏꯗꯣꯛꯂꯒ ꯆꯥꯛꯎꯞꯅ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯂꯒ, "ꯑꯩꯒꯤ ꯊꯣꯡꯐꯝ ꯊꯣꯛꯄ ꯆꯥꯛꯏꯁꯤꯡ ꯂꯣꯏꯔꯒ ꯊꯤꯔꯒ ꯊꯝꯂꯝꯂꯕꯅꯤꯅ ꯍꯣꯔꯦꯟ ꯆꯥꯅꯤꯡꯂꯀꯥꯟꯗ ꯃꯣꯏ ꯊꯣꯛꯄ ꯆꯥꯖꯔꯁꯅꯤ, ꯀꯥꯟꯅꯗꯦ, ꯑꯩꯁꯨ ꯐꯤ ꯑꯃꯣꯠꯄ ꯈꯤꯇ ꯁꯨꯔꯨꯈꯤꯒꯦ." ꯑꯩꯗꯤ ꯀꯥꯎꯕ ꯀꯥꯎꯏꯅꯦ, ꯑꯩꯈꯣꯏꯒꯤ ꯐꯤ ꯁꯨꯅꯕ ꯎꯇꯤ ꯖꯨꯝꯕ ꯑꯃꯠꯇ ꯂꯩꯇꯕꯅꯤ, ꯑꯃꯨꯛ ꯎꯇꯤ ꯖꯨꯝꯗꯨꯅ ꯂꯩꯔꯕꯗꯤ ꯇꯟꯈ꯭ꯔꯦꯗ, ꯀꯥꯟꯅꯗꯦ, ꯏꯗꯣꯟ ꯑꯃꯨꯕꯤ ꯍꯣꯏꯒꯤꯗꯤ ꯌꯥꯝ ꯊꯝꯖꯤꯟꯕꯅꯤ, ꯈꯔ ꯂꯧꯔꯨꯈꯤꯒꯦ ꯍꯥꯏꯔꯒ ꯄꯟꯊꯗꯅ ꯆꯥꯏꯕꯤꯗꯨ ꯑꯃꯨꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯏꯕꯤ ꯑꯃꯨꯕꯤ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯀꯅꯥꯁꯨ ꯂꯩꯇꯕꯗꯨꯗ ꯃꯆꯤꯟꯗ ꯇꯞꯅ,
ꯃꯤꯕꯨ ꯑꯃꯠꯇ ꯂꯩꯕ ꯎꯗꯦꯅꯦ ꯀꯥꯏꯗ ꯆꯠꯅꯈ꯭ꯔꯕꯖꯥꯠ ꯍꯥꯏꯅ ꯁꯥꯏꯕꯤ ꯏꯃꯨꯡ ꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯃꯤ ꯇꯥꯅꯕꯅꯦ ꯍꯥꯏꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯣ ꯏꯟꯗꯣꯟ ꯏꯟꯗꯣꯟ ꯂꯤꯛꯂꯥ ꯂꯤꯛꯂꯥ ꯃꯤ ꯀꯅꯥꯝꯇ ꯈꯨꯝꯗ꯭ꯔꯤꯁꯤꯕꯨ ꯀꯥꯏ ꯆꯠꯅꯈ꯭ꯔꯕꯖꯥꯠꯅꯣꯅꯦ ꯍꯥꯏꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯉꯛꯇꯨ ꯍꯥꯏꯐꯦꯠ ꯆꯦꯞꯊꯗꯨꯅ ꯏꯃꯨꯡ ꯑꯗꯣꯝꯗ ꯌꯦꯡꯂꯒ ꯋꯥꯈꯜꯗ ꯃꯩꯕꯨ ꯍꯦꯛꯇ ꯆꯪꯂꯁꯤꯔꯅꯦ ꯈꯟꯅ ꯁꯥꯏꯕꯤꯗꯨ ꯅꯤꯡꯁꯤꯡ ꯃꯥꯡꯁꯤꯡ ꯇꯧꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯑꯃꯨꯕꯤꯒ ꯃꯆꯥꯅꯨꯄꯤ ꯂꯤꯛꯂꯥꯒꯗꯨ ꯆꯠꯊꯣꯛꯂꯨꯕꯒꯤ ꯅꯣꯛ ꯅꯣꯛꯅ ꯆꯪꯃꯤꯟꯅꯔꯛꯄꯒ ꯃꯄꯥ ꯆꯥꯅꯔꯗꯨꯅ ꯑꯃꯨꯕꯤꯅ ꯑꯣꯏꯅ ꯀꯧꯔꯛꯂꯝꯃꯤ ꯏ ꯁꯥꯏꯕꯤꯌꯥ ꯅꯪ ꯂꯥꯛꯂꯝꯂꯤꯕ꯭ꯔꯣ ꯀꯔꯤ ꯂꯩꯔꯒꯦ ꯏꯟꯗꯣꯟ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦꯗ ꯏꯟꯗꯣꯟ ꯍꯣꯏꯒꯤ ꯎꯇꯤ ꯑꯁꯨꯝꯕ ꯍꯦꯛ ꯍꯦꯛ ꯊꯝꯕꯗꯨ ꯂꯩꯔꯗꯤ ꯈꯤꯇ ꯂꯧꯒꯦ ꯇꯧꯕꯅꯤ ꯁꯥꯏꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯨꯕꯤꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯂꯤꯛꯂꯥꯅ ꯑꯣꯏꯅ ꯇꯥꯞ ꯑꯣꯛꯂꯒ ꯈꯨꯝꯂꯛꯂꯝꯃꯤ ꯍꯤꯔ ꯏꯅꯝꯃ ꯎꯇꯤ ꯆꯨꯝꯕꯕꯨ ꯀꯌꯥꯝ ꯋꯥꯕꯅꯦꯅ ꯉꯥꯏꯍꯥꯛ ꯆꯔꯨ ꯈꯔ ꯀꯣꯛꯃꯩ ꯊꯥꯔꯒ ꯆꯨꯝꯕ ꯌꯥꯕꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯎꯇꯤ ꯂꯧꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯎꯇꯤ ꯂꯧꯒꯦꯅ ꯎꯗꯣꯛ ꯂꯥꯏꯃ ꯇꯟꯈꯤꯗ꯭ꯔꯦ ꯂꯤꯛꯂꯥ ꯏꯕꯦꯝꯃ ꯅꯪꯅꯗꯤ ꯀꯩꯁꯨ ꯂꯩꯇꯅ ꯍꯥꯏꯔꯤꯕ ꯅꯣꯏꯗꯤ ꯂꯩꯁꯥꯕꯤꯅꯤꯗꯣ ꯑꯗꯨꯅ ꯊꯕꯛ ꯊꯣꯏꯅ ꯂꯩꯇꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨꯅꯦ ꯅꯅꯝꯃ ꯑꯩꯈꯣꯏꯗꯤꯅꯦ ꯃꯧ ꯍꯥꯏꯗꯣ ꯑꯣꯏꯔꯨꯕꯅꯤꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯗ ꯑꯗꯨ ꯑꯃꯨꯛ ꯇꯧꯗꯨꯅ ꯂꯩꯔꯗꯤ ꯊꯕꯛ ꯑꯇꯩ ꯅꯪꯂꯣꯏꯗꯣꯔꯤꯕꯅꯤꯅꯦ ꯑꯇꯩ ꯊꯕꯛꯇꯣ ꯅꯪꯗ꯭ꯔꯕꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯏꯃꯨꯡꯗ ꯁꯥꯠ ꯇꯥꯟꯅꯒꯗꯣꯔꯤꯕ ꯍꯤꯔꯥ ꯏꯅꯝꯃꯒꯤ ꯋꯥꯗꯨꯗꯤ ꯏꯅꯝꯃ ꯍꯣꯏꯗ ꯊꯕꯛ ꯂꯩꯕ ꯑꯩꯈꯣꯏꯕꯨꯅ ꯊꯕꯛ ꯑꯝꯇ ꯂꯩꯇꯕꯒꯤ ꯃꯑꯣꯡꯗ ꯅꯠꯇꯦ ꯏꯃꯥꯕꯣꯛ ꯍꯣꯏ ꯂꯩꯔꯤꯗꯨꯗ ꯃꯣꯏꯗ ꯑꯣꯏꯔꯁꯨ ꯉꯥꯏꯍꯥꯛ ꯎꯇꯤꯗꯣ ꯆꯨꯝꯍꯟꯕ ꯌꯥꯗ꯭ꯔꯣ ꯑꯁ ꯀꯗꯥꯏꯗꯒꯤꯅꯣ ꯅꯃꯥꯕꯣꯛ ꯍꯣꯏꯗ ꯑꯗꯨꯒꯨꯝꯕ ꯍꯥꯏꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯉꯝꯅꯕ ꯑꯗꯨꯝ ꯇꯧꯖꯧ ꯍꯥꯏꯗꯅ ꯆꯩꯕꯨ ꯆꯩꯔꯛꯀꯅꯤ ꯏꯕꯦꯝꯃ ꯇꯧꯅꯤꯅꯦ ꯑꯩꯈꯣꯏ ꯏꯃꯥꯕꯣꯛꯁꯤꯁꯨ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤꯗꯣ ꯃꯥꯒꯤ ꯍꯩꯕꯨ ꯄꯤꯁꯤꯜꯂꯤꯈꯩ ꯆꯥꯎꯊꯣꯛꯑꯣ ꯍꯥꯏꯅ ꯍꯔꯥꯎꯕꯒꯤ ꯋꯥꯅꯤ ꯃꯉꯣꯟꯗꯒꯤ ꯄꯤꯔꯣ ꯅꯠꯇ꯭ꯔꯒ ꯊꯕꯛꯁꯤꯃ ꯇꯧ ꯀꯥꯏꯅ ꯍꯥꯏꯕꯗꯤ ꯌꯥꯕꯒꯤ ꯋꯥꯒ ꯂꯩꯕ ꯅꯠꯇꯦꯅꯦ ꯂꯤꯛꯂꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯣꯝꯕꯤꯔꯒꯤ ꯋꯥꯈꯜ ꯅꯠꯇꯦ ꯃꯃꯧ ꯏꯕꯦꯝꯃ ꯁꯥꯏꯕꯤꯁꯨ ꯌꯩꯔꯒ ꯉꯥꯡꯂꯤꯕꯅꯤ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯨꯕꯤꯅ ꯁꯥꯏꯕꯤꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯅ ꯈꯝꯖꯤꯜꯂꯤ ꯍꯥꯏ ꯕꯦꯝꯃ ꯌꯥꯔꯦ ꯌꯥꯔꯦ ꯀꯩꯁꯨ ꯂꯩꯇꯕ ꯎꯇꯤ ꯈꯔꯒꯤꯗꯃꯛꯇꯅꯦ ꯅꯃꯥꯕꯣꯛꯇꯒ ꯑꯗꯨꯝꯅ ꯍꯥꯏꯅꯨꯀꯣ ꯁꯦꯁꯦ ꯕꯦꯝꯃ ꯁꯥꯏꯕꯤꯌꯥ ꯏꯟꯗꯣꯟ ꯅꯪꯒꯤ ꯎꯇꯤ ꯍꯥꯏꯗꯣ ꯄꯤꯔꯒꯦ ꯁꯪꯒꯣꯏ ꯃꯁꯤꯁꯤ ꯂꯩꯈꯤꯕꯅꯤ ꯀꯔꯥꯏꯗꯕꯨ ꯂꯩꯈ꯭ꯔꯕꯅꯣ ꯑꯩꯕꯨ ꯁꯒꯥꯏꯁꯤꯗꯗꯤ ꯊꯥꯡꯒꯠꯈꯤꯕꯅꯤꯗ ꯍꯥꯏꯅ ꯑꯃꯨꯕꯤꯗꯨ ꯉꯥꯡꯗꯅ ꯎꯇꯤ ꯑꯆꯨꯝꯕ ꯌꯥꯎꯕ ꯈꯥꯎꯗꯨ ꯌꯦꯡꯂꯛꯂꯝꯃꯤ ꯂꯤꯛꯂꯥꯗꯤ ꯃꯃꯥꯅ ꯃꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯌꯦꯠꯅ ꯈꯣꯡꯅ ꯇꯟꯗꯅ ꯏꯐ ꯐꯗꯣꯛꯄ ꯃꯇꯧꯗꯨꯗ ꯄꯦꯟꯖꯗꯅ ꯏꯃꯥꯅ ꯑꯗꯨꯃꯥꯏꯅ ꯏꯐꯥ ꯐꯗꯣꯛꯄꯗꯨꯗꯅꯤ ꯃꯤꯅ ꯁꯨꯝ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯛꯏꯁꯦ ꯈꯔ ꯂꯩꯔꯗꯤꯅꯦ ꯌꯨꯝꯁꯤ ꯐꯥꯎꯕ ꯐꯨꯛꯂꯒ ꯄꯨꯈꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯍꯥꯏꯅ ꯏꯍꯥ ꯍꯔꯥꯎꯅ ꯆꯪꯖꯔꯛꯄ ꯅꯨꯄꯤꯗꯨ ꯏꯁꯧ ꯂꯥꯡꯂꯒ ꯏꯃꯨꯡꯗ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯑꯃꯨꯕꯤꯁꯨ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯁꯥꯏꯕꯤꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯅ ꯁꯦꯡꯗꯣꯛꯄ ꯑꯣꯏꯅ ꯎꯇꯤ ꯌꯥꯎꯕ ꯈꯥꯎꯗꯨ ꯂꯧꯊꯅ ꯃꯍꯧꯋꯥ ꯅꯪ ꯁꯥꯎꯒꯅꯨꯀꯣ ꯅꯣꯏꯅꯁꯨ ꯈꯪꯂꯤꯕꯗꯨꯅꯤ ꯅꯆꯜꯁꯦ ꯉꯥꯡꯅꯤ ꯉꯥꯡꯂꯣꯏ ꯍꯥꯏꯕ ꯈꯪꯗꯦ ꯍꯥꯏꯕ ꯑꯗꯨꯅ ꯋꯥꯔꯧꯅꯨꯀꯣ ꯀꯩꯁꯨ ꯈꯟꯗꯦꯗ ꯏꯟꯗꯣꯟ ꯑꯩꯗꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯈꯣꯏꯈꯥ ꯂꯤꯡꯈꯥ ꯊꯥꯗꯅ ꯗꯣꯡ ꯗꯣꯡ ꯉꯥꯡꯕꯁꯤꯅꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤ ꯃꯤꯅꯁꯨ ꯑꯁꯨꯃꯥꯏ ꯂꯣꯏꯅꯕꯁꯤꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯗꯧꯔꯤ ꯄꯣꯠꯅꯤꯗ ꯍꯥꯏꯅ ꯁꯥꯏꯕꯤꯗꯨ ꯁꯥꯎꯅꯤꯡꯂꯕꯁꯨ ꯄꯣꯠ ꯂꯧꯗꯧꯔꯤꯕꯅꯤꯅ ꯍꯥꯏꯅ ꯑꯁꯥꯎꯕꯗꯨ ꯂꯣꯠꯁꯤꯜꯂꯒ ꯑꯣꯏꯗꯕ ꯍꯥꯏꯔꯛꯂꯝꯃꯤ ꯑꯃꯨꯕꯤꯁꯨ ꯆꯥꯏꯕꯤꯒꯤ ꯑꯔꯣꯏꯕꯗ ꯀꯣꯠꯂꯒ ꯉꯥꯡꯂꯛꯂꯤ ꯋꯥꯗꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯇꯁꯦꯡꯅ ꯑꯣꯟꯁꯤꯟꯅꯔꯒ ꯀꯣꯠꯅ ꯅꯧꯅꯔꯒ ꯈꯠꯅꯕ ꯄꯥꯝꯗ꯭ꯔꯗꯨꯅ ꯏꯆꯝ ꯆꯝꯅ ꯀꯥꯏꯗꯒꯤꯅꯣꯗ ꯑꯁꯨꯃꯥꯏꯅ ꯇꯧꯒꯅꯨ ꯀꯌꯥꯔꯛ ꯍꯥꯏꯔꯕꯅꯤ ꯑꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯅ ꯃꯤꯅꯁꯨ ꯃꯥꯁꯦ ꯁꯛ ꯌꯥꯝꯅ ꯍꯨꯒꯠꯂꯤ ꯀꯥꯏꯅ ꯀꯧꯅ ꯉꯥꯡꯅꯕ ꯇꯜꯂꯦꯗꯅ ꯐꯥꯎꯕ ꯍꯥꯏꯅꯔꯤꯕꯅꯤꯅꯦ ꯑꯗꯨꯕꯨꯅꯦ ꯃꯕꯨꯛꯇꯗꯤ ꯀꯩꯁꯨ ꯂꯩꯇꯕꯅꯤ ꯃꯥꯒꯤ ꯉꯥꯏꯍꯥꯛꯀꯤ ꯁꯥꯎꯅꯤꯡꯕꯒꯤ ꯄꯉꯥꯡ ꯉꯥꯡꯕꯁꯤꯗ ꯃꯤꯅ ꯐꯠꯇꯅ ꯈꯟꯅꯕꯒꯤ ꯋꯥꯅꯤ ꯍꯥꯏꯅ ꯑꯃꯨꯕꯤꯗꯨ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ ꯁꯥꯏꯕꯤ ꯑꯃꯨꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯟꯅꯗꯤ ꯈꯨꯝꯗꯦ ꯑꯗꯨꯃꯛ ꯅꯣꯛꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯕꯨꯛꯇꯗꯤ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯏꯁ ꯃꯆꯥꯅꯨꯄꯤ ꯑꯐꯥꯎꯕꯤ ꯁꯣꯂꯣꯆꯨꯕꯤꯁꯦ ꯐꯠꯇꯦꯁꯨ ꯍꯥꯏꯅꯤꯡꯗ꯭ꯔꯤ ꯃꯥꯜꯂꯤꯅꯦ ꯆꯥꯏꯕꯤ ꯋꯥꯈꯜꯗ ꯑꯗꯨꯝꯅ ꯈꯟꯕꯒꯤ ꯋꯥꯅꯤ ꯃꯥꯏꯊꯣꯡꯗꯗꯤ ꯅꯣꯛꯁꯤꯟꯅꯗꯨꯅ ꯇꯞꯂꯤꯅ ꯀꯅꯥꯅ ꯏꯆꯜꯕꯨ ꯐꯠꯇꯦ ꯍꯥꯏꯅꯣꯅꯦ ꯃꯣꯏꯅ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯪꯗꯕꯒꯤ ꯑꯣꯏꯔꯝꯅꯤ ꯍꯣꯏ ꯇꯧꯕꯒꯤꯕꯨꯗꯤ ꯃꯥꯁꯦ ꯈꯔꯗꯤ ꯁꯥꯎꯒꯠꯂꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯂꯣꯠꯁꯤꯜꯂꯒ ꯅꯨꯡꯉꯥꯏꯇꯕ ꯎꯠꯊꯣꯛꯇꯕꯤꯗ ꯃꯤ ꯂꯣꯏꯅꯕꯒ ꯍꯩꯗꯨꯗꯤ ꯍꯩꯇ꯭ꯔ ꯃꯥꯜꯂꯤ ꯑꯗꯨꯅꯁꯨ ꯑꯣꯏꯕ ꯖꯥꯠꯅꯤ ꯃꯥꯅꯤꯅꯦ ꯏꯕꯦꯝꯃ ꯃꯥꯗꯤꯅꯦ ꯃꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯒ ꯑꯃꯠꯇ ꯈꯪꯗꯕꯅꯤ ꯃꯥꯅ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯇꯧꯅꯤꯡꯕꯗꯣ ꯑꯗꯨꯇꯅꯤ ꯇꯧꯗꯣꯔꯤꯁꯦ ꯍꯥꯏꯅ ꯑꯃꯨꯕꯤꯗꯨ ꯎꯇꯤ ꯁꯨꯝꯕ ꯌꯥꯎꯔꯤꯕ ꯈꯥꯎꯗꯨ ꯂꯧꯊꯗꯨꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯒ ꯃꯧ ꯅꯪꯕꯨ ꯍꯥꯞꯅꯕ ꯀꯔꯤꯕꯨ ꯌꯥꯎꯔꯛꯀꯦ ꯏꯍꯦ ꯏꯟꯗꯣꯟ
ꯑꯩꯗꯤ ꯇꯍꯥ ꯂꯥꯛꯄꯗ ꯍꯥꯞꯅꯕꯒ ꯑꯝꯇ ꯄꯨꯔꯛꯇ꯭ꯔꯤ ꯑꯝꯇ ꯂꯧꯔꯨꯈꯤꯒꯦ ꯌꯥꯔꯦ ꯁꯦ ꯁꯤꯒꯤ ꯐꯗꯤꯁꯤꯗ ꯍꯥꯞꯈ꯭ꯔꯣ ꯑꯗꯣ ꯑꯃꯨꯛ ꯊꯤꯜꯂꯛꯄꯗꯤ ꯀꯥꯎꯅꯨꯀꯣ ꯏꯟꯗꯣꯟꯒꯤ ꯋꯥꯇꯥꯁꯤꯗꯤꯕ ꯏꯍꯦ ꯑꯩꯅ ꯍꯥꯏꯗꯤꯅꯦ ꯐꯗꯤꯗꯣ ꯑꯗꯨ ꯅꯠꯇꯅ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯐꯗꯤ ꯂꯧꯒꯗꯕꯁꯨ ꯐꯗꯤ ꯁꯥꯕꯤ ꯏꯆꯦ ꯊꯣꯏꯅꯨꯗꯣ ꯉꯝꯗ꯭ꯔꯦꯗꯅ ꯑꯗꯨꯅ ꯑꯗꯨ ꯅꯠꯇꯅ ꯁꯤꯖꯤꯟꯅꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇꯕꯒꯤꯅꯤꯅꯦ ꯍꯣꯏ ꯑꯩ ꯁꯣꯏꯗꯅ ꯊꯤꯟꯖꯔꯛꯀꯦ ꯍꯥꯏꯔꯒ ꯁꯥꯏꯕꯤꯗꯨ ꯎꯇꯤ ꯁꯨꯡꯕꯗꯨ ꯐꯗꯤꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯅꯤꯡꯊꯤꯅ ꯄꯨꯟꯁꯤꯜꯂꯒ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡꯗꯨ ꯑꯃꯥꯏꯕ ꯑꯃ ꯂꯥꯛꯇꯨꯅ ꯂꯥꯏꯇꯤꯟ ꯈꯔ ꯈꯣꯏꯔꯝꯕꯒꯤ ꯏꯔꯥꯡ ꯂꯥꯡꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯥꯏꯕꯅ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯈꯔ ꯄꯤꯌꯨ ꯍꯥꯏꯕꯗꯨꯗ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯄꯥꯕꯤꯗꯨ ꯅꯤꯡꯁꯤꯡ ꯋꯥꯡꯁꯤꯡ ꯇꯧꯗꯨꯅ ꯑꯩꯕꯨ ꯉꯔꯥꯡ ꯀꯩꯊꯦꯜꯗꯒꯤ ꯁꯤꯒꯤ ꯈꯥꯎꯁꯤꯗ ꯍꯥꯞꯈꯤꯒꯨꯝ ꯇꯧꯕꯅꯤꯅꯦ ꯌꯥꯎꯔꯝꯗ꯭ꯔꯤꯁꯤꯕꯨ ꯀꯩꯊꯦꯜꯗ ꯍꯨꯟꯗꯣꯛꯂꯝꯂꯕ ꯖꯥꯠꯂꯅꯦ ꯁꯣꯏꯗꯅ ꯍꯨꯟꯗꯣꯛꯑꯃꯅꯤ ꯀꯣꯛꯅꯗꯤ ꯐꯔꯕꯅꯤꯅ ꯑꯃꯗ ꯍꯥꯞꯂꯒ ꯑꯃꯗ ꯑꯣꯏꯅ ꯇꯥꯍꯧꯕꯒꯤ ꯐꯤꯕꯝꯅꯤ ꯇꯧꯔꯤꯁꯦ ꯍꯩ 이마 사다는야 ngang leitраꯁꯨ ꯃꯅꯤꯡꯒꯤꯅ ꯃꯕꯨꯛ ꯍꯣꯏꯗ ꯂꯩꯕ꯭ꯔꯥꯏꯅ ꯈꯤꯇ ꯄꯤꯌꯨ ꯍꯥꯏꯔꯁꯨꯅꯦ ꯊꯣꯏꯕꯤ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯂꯒ 이마ꯕꯨꯛꯇ ꯍꯥꯏꯔꯨꯗꯣꯔꯤꯕ ꯕꯤꯔꯥꯅꯤ ꯂꯤꯛꯂꯤ ꯈꯨꯂꯤꯛꯇꯨꯒ ꯏꯁꯤꯡ ꯐꯥꯎꯕ ꯈꯥꯏꯗꯨ ꯊꯛꯄ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯃꯤꯒꯤꯗꯤ ꯑꯗꯨꯝ ꯂꯧꯁꯤꯜꯂꯤꯈ ꯌꯥꯅꯤꯕ ꯑꯗꯨꯒ ꯃꯣꯏꯒꯤꯔꯥ ꯄꯣꯠ ꯅꯥ ꯐꯥꯎꯕ ꯂꯥꯟꯊꯣꯛꯅꯤꯡꯗꯕ ꯑꯗꯨꯏ ꯅꯨꯄꯤꯗꯨꯗ ꯑꯩ ꯋꯥ ꯍꯥꯏꯕꯒ ꯇꯜꯂꯤꯀꯣ ꯌꯥꯔꯦ ꯑꯩꯅ ꯆꯠꯂꯣꯗꯤ ꯀꯣꯛ ꯆꯠꯂꯨ ꯑꯁ꯭ꯋꯥꯏꯗ ꯉꯥꯡꯗ ꯂꯩꯔꯅꯨꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯃꯇꯝꯒ ꯂꯣꯏꯅ ꯂꯤꯠꯈ꯭ꯔꯅꯤꯅꯦ ꯅꯪꯕꯨ ꯆꯠꯂꯣꯅꯦ ꯊꯣꯏꯕꯤ ꯇꯣꯝꯕꯤꯔꯩꯗ ꯋꯥ ꯍꯥꯏꯕ ꯇꯟꯗꯨꯅ ꯆꯞ ꯂꯦꯞꯂꯒ ꯑꯗꯨꯝ ꯂꯩꯔꯤꯕꯗꯨ ꯎꯄꯥꯏ ꯂꯩꯇ ꯐꯅ ꯇꯜꯂꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯈꯜꯂꯒ ꯃꯃꯥꯕꯨꯁꯨ ꯀꯤꯖꯕꯅ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯄꯩꯊꯣꯛꯂꯒ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ ꯊꯣꯏꯕꯤ ꯇꯣꯝꯕꯤꯔꯩ ꯍꯣꯏꯒꯤ ꯀꯣꯟꯊꯣꯡ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒꯗꯤ ꯃꯁꯥꯗꯣ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯅ ꯆꯪꯂꯛꯄꯗꯨ ꯆꯥꯏꯕꯤꯅ ꯍꯦꯛ ꯎꯔꯨꯔꯦ ꯆꯥꯏꯕꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯊꯣꯏꯕꯤꯌꯥ ꯀꯩꯗꯧꯔꯒꯦꯅꯦ ꯅꯁꯥꯗꯣ ꯏꯇꯟ ꯇꯟꯅ ꯎꯏꯗ ꯅꯪꯕꯨ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯅꯃꯥ ꯏꯃꯥꯕꯣꯛ ꯂꯩꯕ꯭ꯔꯣ ꯏꯃꯨꯡꯗ ꯂꯩꯕꯅꯤ ꯅꯃꯥꯕꯣꯛꯇ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯊꯣꯏꯕꯤ ꯇꯣꯝꯕꯤꯔꯩꯅ ꯏꯃꯨꯡꯗ ꯂꯩꯈꯤ ꯍꯥꯏꯕꯗꯨꯗ ꯈꯣꯟꯖꯦꯜ ꯄꯤꯛꯂꯞꯅ ꯆꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯂꯩꯈ꯭ꯔꯗꯤ ꯐꯔꯦ ꯑꯗꯨꯏ ꯅꯃꯥ ꯅꯣꯏꯒꯤ ꯈꯣꯏꯖꯨ ꯂꯩꯈꯥꯝꯒ ꯂꯩꯕ꯭ꯔꯣ ꯂꯩꯔꯗꯤ ꯈꯤꯇ ꯂꯧꯒꯦ ꯍꯥꯏꯅ ꯂꯥꯛꯏꯅꯦ ꯏꯍꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯂꯩꯈꯤꯒꯨꯝꯗꯤ ꯇꯧꯕꯅꯤ ꯌꯦꯡꯗ꯭ꯔꯗꯤ ꯈꯪꯂꯔꯣꯏꯅꯦ ꯍꯥꯏꯔꯒ ꯆꯥꯏꯕꯤꯗꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯕ ꯍꯧꯔꯝꯃꯤ ꯃꯥꯗꯤ ꯃꯥꯒꯤ ꯇꯨꯡꯗ ꯊꯣꯏꯕꯤ ꯏꯟꯅꯔꯛꯂꯤꯕꯣꯏ ꯅꯤꯡꯕꯅꯤ ꯑꯗꯨꯅ ꯃꯪꯒꯣꯜ ꯀꯥꯈꯠꯂꯛꯄꯗ ꯋꯥ ꯍꯥꯏꯔꯛꯂꯝꯃꯤ ꯈꯣꯏꯁꯨ ꯂꯩꯈꯥꯝꯒ ꯍꯪꯉꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯅꯦ ꯆꯥꯏꯕꯤ ꯃꯥꯅ ꯋꯥ ꯍꯥꯏꯔꯤꯕꯗꯨꯗ ꯊꯣꯏꯕꯤꯅ ꯈꯨꯝꯂꯛꯇꯕꯗꯨꯗ ꯃꯃꯩ ꯂꯩꯊꯣꯔꯛꯄꯗ ꯊꯣꯏꯕꯤ ꯂꯩꯔꯝꯗꯕꯗꯨꯗ ꯀꯥꯏꯗ ꯂꯩꯍꯧꯔꯦ ꯍꯥꯏꯔꯒ ꯁꯨꯃꯥꯡꯂꯣꯝꯗ ꯌꯦꯡꯊꯣꯔꯛꯄꯗ ꯊꯣꯏꯕꯤꯗꯤ ꯁꯨꯃꯥꯡꯗꯗꯨꯃꯛ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯊꯣꯏꯕꯤ ꯇꯥꯅꯕ ꯍꯥꯏꯅ ꯏꯍꯦ ꯑꯩꯗꯤ ꯅꯪ ꯏꯟꯅꯔꯤꯕꯣꯏ ꯅꯤꯡꯗꯅ ꯋꯥ ꯍꯥꯏꯔꯒ ꯌꯥꯅꯤꯅꯃ ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯔꯝꯒꯦ ꯃꯨꯟꯅ ꯏꯃꯨꯡꯗ ꯑꯗꯨꯝ ꯆꯪꯂꯁꯨ ꯌꯥꯕꯁꯤꯗ ꯌꯥꯔꯅꯤ ꯑꯩ ꯁꯤꯗ ꯁꯨꯝ ꯉꯥꯏꯔꯝꯃꯒꯦꯕ ꯐꯔꯦ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯑꯝꯇ ꯌꯦꯡꯈꯤꯒꯦꯗ ꯑꯩ ꯍꯥꯏꯔꯒ ꯆꯥꯏꯕꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯒ ꯀꯥꯆꯤꯟ ꯀꯣꯌꯥ ꯁꯦꯠꯇꯅ ꯐꯥꯛꯇꯅ ꯊꯤꯔꯝꯃꯤ ꯃꯃꯧ ꯅꯨꯄꯤꯅ ꯎꯁꯦꯠ ꯐꯥꯛꯁꯦꯠꯇꯅ ꯊꯤꯔꯤꯕꯗꯨ ꯎꯕꯗ ꯃꯅꯦꯝ ꯑꯣꯏꯕꯤꯗꯨꯅ ꯃꯧ ꯅꯪꯅ ꯊꯤꯔꯤꯗꯨꯕꯨ ꯀꯔꯤꯅꯣꯅꯦ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯃꯄꯨꯜ ꯑꯃ ꯂꯩꯈꯤꯕꯗꯨꯕꯨ ꯀꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯀꯣꯠꯇ ꯌꯦꯞꯁꯤꯜꯂꯝꯕꯅꯤ ꯀꯔꯤꯒꯤꯅꯣꯅꯦ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯊꯣꯏꯕꯤꯅ ꯈꯤꯇ ꯄꯤꯌꯣꯅ ꯍꯥꯏꯕ ꯑꯗꯨꯒꯤꯅꯤ ꯌꯥꯔꯣꯏ ꯀꯣꯠꯇ ꯌꯦꯞꯂꯤꯕꯗꯨꯗ ꯉꯥꯏꯔꯕꯅꯤ ꯑꯗꯨꯗꯤ ꯐꯅ ꯌꯥꯝꯂꯤꯗꯥꯏꯅꯦ ꯃꯅꯥ ꯑꯃꯒ ꯃꯆꯩ ꯑꯃꯈꯛ ꯄꯤꯈꯤꯕꯗꯤ ꯌꯥꯅꯤꯅ ꯑꯣꯟꯊꯣꯛꯅ ꯍꯩꯔꯦꯗ ꯏꯃꯥ ꯁꯥꯕꯤꯌꯥ ꯅꯪ ꯂꯣꯏꯅ ꯁꯤꯜꯂꯣꯅꯦ ꯏꯃꯨꯡꯁꯦ ꯅꯪꯅ ꯄꯥꯜꯂꯣꯕ ꯅꯪꯅ ꯍꯦꯛꯇ ꯀꯨꯁꯤ ꯇꯧꯔꯣꯕ ꯍꯥꯏꯅ ꯇꯣꯝꯕꯤꯔꯩꯗꯨ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯃꯧ ꯅꯨꯄꯤꯅ ꯃꯤꯉꯣꯟꯗ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯈꯖꯤꯛꯇꯪ ꯄꯤꯈꯤꯁꯤ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄꯅ ꯂꯦꯞꯇꯅ ꯉꯥꯡꯕ ꯆꯩꯕ ꯍꯧꯔꯛꯂꯝꯃꯤ ꯆꯥꯏꯕꯤꯁꯨ ꯍꯪꯒꯠꯅ ꯈꯨꯝꯂꯨꯕꯁꯨ ꯉꯝꯗ ꯃꯥꯅ ꯉꯔꯥꯡꯗ ꯊꯣꯏꯕꯤ ꯍꯣꯏꯗꯒꯤ ꯆꯒꯦꯝ ꯄꯣꯝꯕ ꯇꯦꯡꯀꯣꯠ ꯑꯃ ꯂꯧꯔꯒ ꯆꯥꯔꯨꯕꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯅ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯈꯤꯇ ꯄꯤꯌꯨ ꯍꯥꯏꯕꯗꯨꯁꯨ ꯄꯤꯗꯤ ꯄꯤꯅꯤꯡ ꯇꯞꯂꯤꯅ ꯏꯃꯥ ꯌꯥꯝꯗꯕꯤꯗ ꯍꯩ ꯅꯪꯕꯨ ꯅꯅꯥꯗꯨ ꯄꯪꯕ꯭ꯔꯣ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯁꯤ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯌꯥꯔꯣꯏꯗꯤ ꯌꯥꯔꯣꯏ ꯌꯨꯝꯁꯤꯗ ꯀꯅꯥꯝꯇꯅ ꯑꯩꯒꯤ ꯋꯥꯒꯤ ꯃꯊꯛꯇ ꯊꯕꯛ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯇꯣꯝꯕꯤꯔꯩꯅ ꯁꯪꯒꯠꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯉꯥꯡꯂꯤꯕꯗꯨ ꯃꯄꯥꯜꯗ ꯂꯦꯞꯍꯧꯕ ꯊꯣꯏꯕꯤꯁꯨ ꯇꯥꯔꯗꯨꯅ ꯃꯆꯤꯟꯗ ꯇꯞꯅ ꯑꯩꯅ ꯈꯪꯉꯕꯅꯦꯕ ꯁꯤ ꯊꯣꯛꯀꯅꯤꯁꯤ ꯑꯣꯏꯔꯣꯏ ꯍꯥꯏꯃꯛꯇꯗ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅꯕ ꯆꯠꯂꯣꯅ ꯀꯥꯟꯅꯗꯦ ꯏꯆꯦ ꯂꯤꯛꯂꯥ ꯍꯣꯏꯗ ꯑꯣꯏꯅ ꯍꯪꯂꯨꯔꯒꯦꯗ ꯍꯥꯏꯔꯒ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯀꯦ ꯇꯧꯕꯗ ꯆꯥꯏꯕꯤꯁꯨ ꯇꯥꯇꯨ ꯊꯣꯛꯂꯛꯄꯗ ꯊꯣꯏꯕꯤꯅ ꯆꯠꯈꯤꯒꯦ ꯇꯧꯕꯗꯨꯗ ꯊꯣꯡꯖꯤꯜꯗꯒꯤ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯊꯣꯏꯕꯤ ꯇꯥꯅꯕ ꯂꯥꯎꯕꯩ ꯀꯔꯤ ꯑꯣꯏ ꯊꯣꯏꯕꯤꯌꯥ ꯅꯪ ꯁꯥꯎꯔꯅꯨꯍꯦ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯍꯥꯏꯗꯣ ꯀꯥꯏꯗ ꯂꯩꯈ꯭ꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦꯕ
ꯊꯣꯏꯕꯤꯁꯨ ꯃꯃꯥꯏꯗꯣ ꯍꯥꯏꯐꯦꯠ ꯂꯩꯁꯤꯟꯗꯨꯅ ꯃꯁꯥꯗꯤ ꯍꯩꯖꯟꯗꯕꯤ ꯌꯥꯔꯅꯤ ꯏꯅꯝꯃ ꯏꯆꯦ ꯂꯤꯂꯥ ꯍꯣꯏꯗ ꯑꯣꯏꯅ ꯍꯪꯂꯨꯔꯒꯦ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯆꯥꯏꯕꯤꯅ ꯋꯥ ꯍꯥꯏꯍꯧꯔꯤꯕꯗꯨ ꯑꯗꯨꯃꯛ ꯇꯥꯁꯤꯜꯂꯨꯗ ꯂꯤꯛꯂꯥ ꯍꯣꯏ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯆꯥꯏꯕꯤꯁꯨ ꯊꯣꯏꯕꯤꯅ ꯆꯠꯈꯤꯕꯗꯨꯗ ꯃꯇꯣꯝꯇ ꯏꯀꯥꯏꯖꯅ ꯃꯆꯤꯟꯗ ꯇꯞꯅ ꯑꯁ ꯊꯣꯏꯕꯤꯁꯦ ꯁꯣꯏꯗꯅ ꯁꯥꯎꯅꯤꯡꯉꯝꯃꯅꯤ ꯃꯣꯏꯗꯒꯤꯗꯤ ꯑꯩꯅ ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯑꯗꯨ ꯂꯧꯒꯦ ꯑꯗꯥ ꯂꯧꯒꯦ ꯍꯥꯏꯗꯅ ꯂꯧꯔꯤꯕ ꯑꯗꯨꯒ ꯃꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯕꯗꯗꯤ ꯑꯩꯅ ꯄꯤꯕꯁꯨ ꯉꯝꯗꯦ ꯇꯧꯔꯤꯕ ꯍꯥꯏꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯃꯩ ꯂꯩꯁꯤꯜꯂꯛꯄꯗ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨ ꯃꯉꯣꯟꯗ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤꯕꯨ ꯀꯥꯡꯂꯕꯅꯤ ꯃꯁꯥꯗꯣ ꯈꯧꯇꯛ ꯆꯥꯅ ꯂꯩꯊꯣꯛꯂꯒ ꯆꯠꯅꯕ ꯍꯣꯠꯅꯔꯝꯃꯤ ꯇꯣꯝꯕꯤꯔꯩꯁꯨ ꯁꯥꯎꯅ ꯃꯃꯨꯗ ꯌꯦꯡꯂꯝꯂꯒ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯊꯣꯏꯕꯤꯗꯨ ꯃꯆꯤꯟꯗꯨ ꯄꯣꯝꯊꯣꯛꯇꯨꯅ ꯋꯥꯈꯜꯗ ꯃꯤꯒꯤꯗꯒꯤꯗꯤ ꯂꯧꯗꯨꯒꯤ ꯆꯥꯗꯨꯒꯤ ꯑꯗꯨꯒ ꯃꯣꯏꯒꯤꯗ ꯄꯣꯠ ꯑꯃꯐꯥꯎ ꯄꯤꯅꯤꯡꯗꯦꯕ ꯄꯤꯅꯤꯡꯗ꯭ꯔꯗꯤ ꯃꯤꯒꯤꯁꯨ ꯂꯧꯔꯨꯅꯕ ꯑꯗꯨꯁꯨ ꯅꯠꯇꯦ ꯈꯟꯅ ꯁꯧ ꯁꯧ ꯂꯥꯎꯅ ꯂꯤꯛꯂꯥ ꯍꯣꯏꯗ ꯆꯪꯂꯛꯄꯗ ꯂꯤꯛꯂꯥꯗꯤ ꯃꯥꯡꯒꯣꯜꯗ ꯂꯪ ꯑꯄꯨꯟꯕ ꯈꯔ ꯍꯟꯗꯣꯛꯅꯕ ꯅꯣꯟꯊꯗꯨꯅ ꯃꯀꯣꯛ ꯃꯃꯩ ꯏꯉꯥꯎ ꯉꯥꯎꯅ ꯄꯨꯟꯅꯔꯤꯕ ꯂꯪꯖꯥꯁꯤꯡꯗꯨ ꯍꯟꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯃꯤ ꯂꯪ ꯍꯟꯗꯣꯛꯂꯤꯅꯦ ꯇꯧꯔꯤꯕꯗꯨ ꯍꯦꯟꯅ ꯑꯃꯒ ꯑꯃꯒ ꯌꯦꯠꯁꯤꯟꯅꯔꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯃꯀꯣꯛ ꯃꯔꯨꯒ ꯂꯣꯏꯅ ꯌꯦꯠꯁꯤꯟꯅꯔꯤꯕꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡ ꯂꯥꯛꯂꯝꯕ ꯊꯣꯏꯕꯤꯗꯨ ꯅꯣꯛꯇꯨꯝ ꯅꯣꯛꯊꯣꯔꯛꯂꯒ ꯀꯩꯅꯣ ꯏꯆꯦ ꯇꯧꯔꯤ ꯐꯤꯕꯝꯗꯨꯕꯣ ꯂꯤꯛꯂꯥ ꯊꯣꯏꯕꯤꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯅꯣꯟꯈꯠꯂꯒ ꯊꯣꯏꯕꯤ ꯀꯩꯅꯣ ꯏꯆꯦ ꯂꯪ ꯍꯟꯗꯣꯛꯏꯔꯣ ꯅꯀꯣꯛ ꯅꯔꯨꯒ ꯂꯣꯏꯅ ꯌꯦꯠꯁꯤꯜꯂꯦ ꯇꯧꯔꯤꯁꯦ ꯍꯥꯏꯅ ꯊꯣꯏꯕꯤꯅ ꯇꯞꯅ ꯂꯪꯗꯨ ꯃꯆꯥ ꯇꯥꯅ ꯂꯤꯛꯂꯥꯒꯤ ꯃꯁꯥꯗ ꯃꯀꯣꯛꯇ ꯌꯦꯠꯁꯤꯜꯂꯤꯕ ꯄꯨꯝꯕ ꯍꯟꯗꯣꯛꯄꯤꯔꯝꯃꯤ ꯃꯇꯝꯗꯨ ꯂꯤꯛꯂꯥꯁꯨ ꯅꯦ ꯇꯥꯅ ꯋꯥ ꯍꯥꯏꯔꯛꯂꯝꯃꯤ ꯊꯣꯏꯕꯤ ꯏꯕꯦꯝꯃ ꯅꯕꯥꯕꯣꯡꯅꯩꯕꯨ ꯐꯤ ꯁꯥꯕ ꯇꯝꯃꯣ ꯍꯥꯏꯃꯟꯕꯗꯨꯗ ꯂꯪ ꯅꯥꯏꯒꯦ ꯍꯥꯏꯅ ꯃꯆꯤꯟ ꯊꯤꯔꯝꯕꯅꯤ ꯑꯗꯨꯕꯨ ꯌꯦꯠꯁꯤꯟꯅꯔꯤꯕꯁꯦ ꯍꯟꯗꯣꯛꯅꯕ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯨ ꯍꯦꯟꯅ ꯌꯦꯠꯁꯤꯟꯅꯗꯅ ꯏꯆꯥ ꯏꯎ ꯀꯣꯛꯅꯨꯡꯒ ꯂꯣꯏꯅ ꯌꯦꯠꯁꯤꯜꯂꯤꯕꯁꯤꯅꯤ ꯑꯁ ꯏꯆꯦꯅ ꯐꯤ ꯁꯥꯗꯣꯔꯤꯕ ꯏꯆꯦꯗꯤ ꯁꯟ ꯁꯦꯟꯕꯒꯨꯝꯕ ꯂꯧꯕꯨꯛꯀꯨꯝꯕꯅ ꯍꯦꯟꯅ ꯄꯛꯆꯕꯅꯤ ꯑꯗꯣ ꯅꯪꯕꯨ ꯀꯔꯣꯝ ꯆꯠꯂꯨꯕꯅꯣ ꯃꯅꯤꯡꯒꯤ ꯏꯃꯥꯕꯣꯛ ꯍꯣꯏꯗ ꯂꯥꯛꯑꯝꯕꯅꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯆꯥꯏꯕꯤ ꯍꯣꯏꯗ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯂꯧꯕ ꯆꯪꯂꯨꯕꯒꯤ ꯋꯥꯔꯤꯗꯨ ꯇꯝꯂꯝꯃꯤ ꯊꯣꯏꯕꯤ ꯋꯥꯗꯣ ꯍꯥꯏꯅ ꯁꯥꯎꯔꯤ ꯑꯃꯨꯛ ꯇꯧꯔꯛꯇꯨꯅ ꯉꯔꯥꯡꯇꯅꯤ ꯏꯟꯁꯥꯡ ꯊꯣꯡꯂꯤꯉꯩꯗ ꯏꯅꯝꯃ ꯆꯥꯏꯕꯤꯗꯣ ꯄꯣꯠ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯂꯒ ꯆꯒꯦꯝ ꯄꯣꯝꯕ ꯆꯥꯅꯤꯡꯉꯦꯅ ꯇꯦꯡꯀꯣꯠ ꯑꯃ ꯂꯧꯔꯒ ꯆꯠꯈ꯭ꯔꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯣꯠ ꯑꯃ ꯍꯦꯛ ꯍꯪꯂꯨꯕꯗꯗꯤ ꯂꯩꯔꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯍꯦꯛꯇ ꯈꯨꯝꯃꯛꯀꯅꯦꯕ ꯇꯧꯕꯅꯤ ꯏꯕꯦꯝꯃ ꯃꯅꯤꯎ ꯃꯧꯁꯦ ꯖꯇꯥ ꯑꯃꯅꯤ ꯃꯤꯒꯤꯔꯥ ꯂꯧꯁꯤꯟ ꯇꯧꯈꯤꯗꯅꯤ ꯄꯤꯊꯣꯛꯄꯒꯤ ꯋꯥꯗꯤ ꯂꯩꯄꯣꯟꯇꯦ ꯍꯥꯏꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯅꯤꯗꯨ ꯉꯥꯡꯅ ꯏꯃꯨꯡꯗ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯍꯥꯏꯗꯨ ꯂꯩꯕ꯭ꯔꯥ ꯌꯦꯡꯕꯅꯤ ꯍꯥꯏꯅ ꯆꯪꯈꯤꯔꯝꯃꯤ ꯑꯅꯤꯗꯨꯅ ꯆꯪꯈ꯭ꯔꯤꯕꯗꯨ ꯃꯅꯤꯡ ꯊꯣꯛꯂꯛꯄ ꯇꯣꯝꯕꯤꯔꯩꯅ ꯇꯥꯍꯧꯔꯝꯃꯤ ꯃꯈꯣꯏꯒꯤ ꯁꯥꯖꯠ ꯂꯤꯆꯠꯅ ꯃꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯅꯤ ꯀꯥꯏꯅ ꯈꯜꯂꯝꯗꯦ ꯃꯤꯗꯨꯗ ꯑꯣꯏꯅ ꯁꯥꯎꯖꯤꯟꯗꯨꯅ ꯇꯣꯝꯕꯤꯔꯩ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯁꯝꯕꯜ ꯃꯅꯥꯛꯇꯨ ꯂꯦꯞꯂꯒ ꯂꯤꯛꯂꯥ ꯍꯣꯏꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯍꯩ ꯑꯃꯨꯕꯤ ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯣ ꯑꯃꯨꯕꯤꯁꯨ ꯇꯣꯝꯕꯤꯔꯩꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯥꯗꯤ ꯀꯔꯤ ꯇꯧꯔꯨꯕꯅꯣ ꯈꯟꯅ ꯄꯥꯈꯠꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯆꯦ ꯍꯩ ꯅꯆꯥꯅꯨꯄꯤꯗꯣ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯌꯥꯝ ꯀꯟꯗꯧꯔꯤ ꯃꯗꯨ ꯑꯃꯨꯛꯇ ꯋꯥꯔꯛꯎ ꯏꯆꯥꯅꯨꯄꯤꯅ ꯀꯅꯥꯗ ꯀꯔꯤ ꯍꯥꯏꯔꯝꯃꯒꯦꯅꯦ ꯏꯆꯦꯅ ꯑꯗꯨꯛ ꯁꯥꯎꯔꯤꯕꯗꯨꯕꯣ ꯃꯥꯅꯕꯨ ꯑꯀꯥꯏꯕ ꯍꯥꯏꯔꯝꯃꯗꯤ ꯅꯅꯥꯎ ꯋꯥꯔꯛꯆꯒꯦ ꯏꯅꯥꯎ ꯏꯕꯦꯝꯃ ꯅꯆꯦꯅ ꯍꯥꯏꯁꯦ ꯅꯪ ꯂꯥꯟꯅ ꯂꯧꯅꯨ ꯃꯥꯕꯨ ꯏꯆꯥꯃꯛꯅꯤ ꯈꯟꯅ ꯐꯍꯟꯅꯤꯡꯕꯒꯤ ꯍꯥꯏꯕꯅꯤ ꯑꯣ ꯍꯣꯏ ꯃꯥꯅ ꯐꯅ ꯂꯥꯜꯂꯝꯂꯕꯁꯨ ꯏꯆꯦꯅ ꯅꯆꯥꯃꯛꯅꯤ ꯈꯜꯂꯒ ꯍꯦꯛ ꯈꯣꯏꯈꯥ ꯂꯦꯟꯈꯥ ꯊꯥꯕꯤꯅꯨ ꯍꯥꯏꯅꯔꯤꯉꯩ ꯆꯔꯛꯇꯨꯗ ꯂꯤꯛꯂꯥꯒ ꯊꯣꯏꯕꯤꯒꯁꯨ ꯏꯃꯨꯡꯗꯒꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯨꯔꯦ ꯂꯤꯛꯂꯥꯗꯤ ꯃꯃꯥꯅ ꯇꯣꯝꯕꯤꯔꯩꯗ ꯍꯥꯏꯖꯅꯣꯟꯖ ꯃꯥꯅ ꯋꯥ ꯍꯥꯏꯔꯝꯂꯤꯕꯗꯨꯗ ꯉꯛꯄꯣꯏ ꯁꯤꯡꯅꯕꯣꯏ ꯇꯧꯅ ꯏꯃꯥ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯅꯔꯤꯕꯅꯣ ꯅꯠꯇꯦ ꯅꯪꯕꯨ ꯀꯅꯥꯗ ꯅꯃꯥꯕꯣꯛ ꯈꯣꯏꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯀꯔꯤ ꯋꯥ ꯍꯥꯏꯔꯨꯔꯒꯦ ꯑꯩꯗꯤ ꯀꯅꯥꯗꯁꯨ ꯀꯩꯁꯨ ꯍꯥꯏꯗꯦꯅ ꯏꯃꯥꯃꯣꯗ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦꯅꯦ ꯇꯣꯝꯕꯤꯔꯩ ꯂꯤꯛꯂꯥꯅ ꯀꯩꯁꯨ ꯈꯟꯗ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯝꯗꯣꯔꯛꯂꯤ ꯋꯥꯗꯨꯗ ꯃꯥꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯨꯒ ꯍꯥꯏꯅ ꯈꯟꯅ ꯎꯁꯤꯠꯃꯟꯗꯦ ꯈꯟꯅ ꯍꯦꯛꯇ ꯈꯣꯟ ꯀꯜꯂꯞꯅ ꯍꯥꯏ ꯏꯕꯦꯝꯃ ꯆꯤꯟꯊꯤꯕꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯒ ꯑꯗꯨꯃꯥꯏꯅ ꯆꯤꯟꯗꯨ ꯊꯤꯅꯨꯅꯦ ꯉꯁꯥꯏ ꯅꯪꯒ ꯊꯣꯏꯕꯤꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯁꯥꯔꯒ ꯆꯪꯈꯤꯕ ꯋꯥꯔꯤꯗꯣ ꯑꯩ ꯂꯣꯏꯅ ꯇꯥꯍꯧꯕꯖꯥꯠꯅꯤꯀꯣ ꯂꯩꯁꯥꯕꯤꯅ ꯃꯤ ꯋꯥ ꯉꯥꯡꯅ ꯁꯥꯔꯗꯅ ꯏꯍꯦ ꯑꯗꯨ ꯑꯣꯏꯔꯦ ꯑꯩꯅ ꯍꯥꯏꯗꯨꯗꯤ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯏꯟꯗꯣꯟꯗꯤ ꯑꯁꯦꯡꯕ ꯍꯥꯏꯕꯒꯤ ꯁꯥꯎꯔꯤ ꯑꯣꯏꯔꯦ ꯇꯥꯔꯦꯗꯅ ꯑꯃꯨꯕꯤ ꯅꯆꯥꯅꯨꯄꯤꯅ ꯉꯥꯡꯂꯤ ꯁꯛꯏꯁꯦ ꯏꯆꯦ ꯅꯆꯥꯅꯨꯄꯤꯁꯦ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯦ ꯍꯥꯏꯕ ꯏꯆꯦꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯤꯃꯛꯇꯗ ꯅꯆꯥꯅꯨꯄꯤꯅ ꯄꯪꯍꯥꯏꯕꯅꯤ ꯈꯟꯗꯣꯛꯄꯤꯌꯨꯕ ꯍꯥꯏꯅ ꯑꯃꯨꯕꯤꯗꯨ ꯌꯥꯔꯒꯗꯤ ꯈꯠꯅꯗꯅꯕꯅꯤ ꯍꯥꯏꯅ ꯊꯦꯝꯖꯤꯟꯖꯔꯝꯃꯤ ꯑꯗꯨꯕꯨ ꯇꯣꯝꯕꯤꯔꯩꯗꯨ ꯇꯥꯗ ꯃꯥꯅ ꯊꯣꯛꯄ ꯂꯤꯛꯂꯥꯕꯨ ꯃꯃꯥ ꯍꯦꯛ ꯑꯄꯣꯛꯄꯤꯗꯨꯒꯤ ꯃꯃꯥꯡꯗ ꯃꯤꯑꯣꯏꯕꯒꯤ ꯋꯥꯉꯥꯡ ꯉꯥꯡꯗꯕꯤ ꯆꯩ ꯊꯥꯡꯕ ꯍꯧꯔꯛꯂꯝꯃꯤ
Hay ꯂꯩꯁꯥꯕꯤ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯃꯤꯋꯥ ꯉꯥꯡꯅꯕ ꯑꯗꯨꯝ ꯀꯜꯂꯗꯨꯅꯗꯤ ꯍꯌꯦꯡ ꯅꯌꯨꯝ ꯄꯥꯜꯂꯒꯗꯤ ꯃꯤꯒꯤ ꯌꯨꯝ ꯊꯨꯒꯥꯏꯗꯅ ꯆꯥꯟꯅꯗꯗꯅ ꯍꯜꯂꯛꯄ ꯁꯣꯏꯔꯔꯣꯏꯅꯦ ꯑꯃꯨꯕꯤ ꯅꯆꯥꯁꯦ ꯍꯜꯂꯛꯄꯤ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯑꯃꯨꯛꯇ ꯍꯥꯟꯅ ꯋꯥꯔꯛꯎꯅꯦ ꯇꯣꯝꯕꯤꯔꯩꯒꯤ ꯀꯜꯂꯕ ꯋꯥꯉꯥꯡꯗꯨꯗ ꯊꯣꯏꯕꯤꯁꯨ ꯑꯊꯨꯕ ꯊꯕꯛ ꯂꯩꯍꯧꯔꯤ ꯍꯥꯏꯕꯒ ꯀꯥꯎꯈꯤꯗꯨꯅ ꯇꯤꯡꯉꯛ ꯃꯥꯏꯉꯛ ꯇꯧꯗꯨꯅ ꯂꯤꯛꯂꯥꯗ ꯑꯃꯨꯛ ꯑꯃꯨꯕꯤꯗꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯂꯤꯛꯂꯥꯁꯨ ꯃꯁꯥꯗꯣ ꯑꯁꯥꯎ ꯐꯥꯖꯤꯟꯕ ꯉꯝꯗ ꯁꯥꯎꯅ ꯃꯆꯤꯟ ꯈꯨꯝꯒꯦ ꯍꯥꯏꯅ ꯏꯃꯥꯕꯣꯛꯀꯤꯗꯨꯗꯤ ꯉꯥꯏꯈꯣ ꯏꯃꯥ ꯐꯖꯅ ꯍꯥꯏꯒꯦ 이마 아시다부 가이다 파전 하이나들 레이브 야르다기 이마봉 네이부 asuk thina jaibase imabu taba ngamibo liklana mamana sangatlaga nganglibadu uraga tombire kalakpena uredana amubiya nasana pisina nangna haibu wa phau tadrisia asina kaidagi afabu oinige mama mapa na ngang sakpa tadrabanina labukta taram taba tombiregi yai haina henjilakpu khonda aduda amubisu tomina khangsindu leiba ngamda brang hekta sagolaktuna Isya, ay sunga say makaydi, tagi hay na tabani. Yaradi, kanada na bahay, isa se, hemjin lamani. Ano mo isya gisidi, yaya dana, hemjin mamyari. Amubi nang gisidi, namana sana ko'y manaraga, ay pugi sinini. Hayraga tumbiraydo, amubi na kumbaga tada, imong lumdo on silaga, konjel kalap na. Hay mawa, tulaw-ulaw niya. Ay mo, mina pudaw rin niya. Nang mo isya, mina pudaw rin hayraga, 이문다 아동 수루수루 내실라가 레리두부 까디기노바 릭라 마마보 오이라바수 ngang lisaklibu khonadunama tumin leithokpa ngamdri adumakbu masil khara kanjarasu mama mapabudi kina sasabini phana sauninglabasu mama mapa ni yadaba thabakta kai henjadabini adugu mangasidi khangba ngamdri aduna sauna phi kamduna ima masigi machin thibi hanubisya masi phuthawrage aine soithi phuthawrani ko ai Hey, madu yade. Adum na taurabadi, nang na fana sumnasu, nang aran bata daw rin. Amubi na hari badu da thoibisu, mateng pangsing tu na, tap na liklabo kamsin mo ina. Isya, ang ngaw mi ka manaraga, mi na ngaw hain na kinaban, to yari si, imong sangasi. Thoibi yuwa da tabada, tombiray, thoibi da mo ang silaga, hekta hotzilaga sauna. Hey, apaw biya, tamga biya. Nang suni, ang natik na tana, yam hay singlik Miwa thawai ngangnabasu kyam kalli ngasai makai sawatlamdaba thoibidusu mangonda mon silakpududa hikta lauthatnaraklammi saibisu panemna launabagi makul tabada karino khanna mapalda tolakpani adubu sambal wangmada leplaga launaribudu ubada madi asum aran hangjagi khanna itap-tapna ima thoibiya kaidongnaba hai nangine inja tapchabi saba matangdo sadene ibima Uy mayam sangin aibo aran batanam silibasida sita haibagi matahang oidre amtang amthokdong ne amubina hera ise wagi wasum na haina bayabasida namaudaga khaknau kan insin sari aikhoy ani hum sangdana nani namau phubadi kaisu nate khangjin biyo ko saibina idomsa adude hainuda ai lairingaida imagi matunama kanana sokmatik nate haina saibidu asum aran thida manengi hakan hide sangdami adudagidi nakal anido khamdoknaba leita angam tanaduna awayokum tawnadu lawnarambadagi khut sa phawa yauna masam phoina dawgi tawraklami adumakpu laiwak phaba haigadra thoibigi mama apabina masanupibu halakmande haina kaubulakpada khatnaraga leirambadu thengnaduna masanupaga kauraga khamdokpagi khatnabasu lepkhiduna khut sa yawdi yauna khiramte adumakpu namit adudagi hauna imungadudi kauna ngangna tawramte Thoibi hoiga sadu mangai khamuk tawrammi kaya sangthok jangsin tawramte asum na matam khra haukhra tungda tombiregi masanupi mapoktu mawana langphaida siltan satringaida dupa mayunggi mikhaiga amata yanadabadagi khatnaraga mapamna leini haina laklammi mapopna phi kamlaga sanglakpadu ubada saibidi isamsamna inama na laibu kai leirage hai ngarang ta lakpi nangnasu ai nimsit lakpada panaba sardana Ini lakning mamatang na lakpada kanagi su thingmagi matik na tiyayse khangjilo ay di sumna yare taningdre ay nalaklibase sida lairige nalaklibani kaino ni ay hikaga to isay saramani adu ang tana singdoso saibi mana prap laklaga marim khong samnadaba wa mayam mahayrabaduda ingangakna adu maglepnaga leirami adu maglepnaga leibaduda mapoptu kol kalapna ay saibi nangbu ay naisin na nanu tadraba tayi na ba Taraga,
ꯑꯗꯨ ꯎꯌꯨꯡ ꯁꯥꯗꯅ ꯑꯗꯨꯝ ꯂꯩꯕꯗꯣ ꯀꯔꯤꯒꯤꯅꯣ? ꯆꯠꯂꯣ, ꯑꯩꯒꯤ ꯀꯥꯗꯣ ꯑꯝꯇ ꯁꯤꯆꯤꯟ ꯁꯦꯡꯗꯅ ꯇꯧꯔꯨꯆꯣꯕ꯫ ꯁꯥꯏꯕꯤ ꯃꯄꯣꯞꯅ ꯆꯩꯔꯛꯄꯗꯨꯗ ꯋꯥꯈꯜ ꯈꯪꯂꯛ ꯂꯥꯛꯇꯨꯅ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯥꯏꯕꯤꯅ ꯏꯁꯨ ꯁꯨꯒꯠꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯃꯅꯦꯝ ꯏꯕꯦꯝꯃ ꯇꯣꯝꯕꯤꯔꯩꯁꯨ ꯅꯨꯡꯊꯤꯜ ꯇꯨꯝꯁꯤꯜꯂꯨꯕꯒꯤ ꯃꯁꯥꯗꯣ ꯏꯇꯟ ꯇꯟꯅ ꯍꯀꯥꯝ ꯆꯟꯗꯨꯅ ꯊꯣꯛꯂꯛꯄꯒ ꯍꯦꯛ ꯃꯄꯥ ꯆꯥꯔꯤ꯫ ꯃꯃꯧ ꯅꯨꯄꯤꯅ ꯏꯁꯨ ꯁꯨꯒꯠꯄꯗꯨ ꯎꯕꯗ ꯄꯤꯁꯨꯝ ꯁꯨꯛꯂꯞꯅ "ꯀꯩꯗꯧꯔꯤ ꯑꯃꯨꯛ ꯏꯕꯦꯝꯃ ꯅꯪꯁꯤꯅ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕꯁꯤꯃꯅꯦ ꯑꯗꯨꯃꯛ ꯁꯨꯞꯂꯒꯗ ꯂꯩꯕꯁꯤꯕꯨ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯒꯤꯅꯣ? ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯗꯤꯅꯦ ꯏꯃꯨꯡꯁꯦ ꯂꯥꯏꯇꯤꯟꯒ ꯑꯝꯇ ꯍꯦꯛ ꯆꯪꯂꯔꯣꯏ꯫ ꯏꯃꯥ, ꯏꯅꯝꯃ ꯂꯥꯛꯍꯧꯕꯅꯤ." ꯁꯥꯎꯅ ꯃꯃꯧꯗ ꯆꯩꯔꯝꯕꯤ ꯇꯣꯝꯕꯤꯔꯩꯗꯣ ꯃꯆꯥ ꯅꯤꯉꯣꯜ ꯂꯥꯛꯂꯦ ꯇꯥꯕꯗ ꯍꯔꯥꯎꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ "ꯑꯁꯦꯡꯕꯔꯅꯦ ꯏꯆꯥꯅꯨꯄꯤ ꯂꯥꯛꯑꯦꯕ?" "ꯁꯤꯗ ꯂꯩꯔꯅꯤꯁꯨ ꯍꯥꯏꯕꯅꯤ." "ꯀꯩꯗꯧꯅꯕ ꯌꯥꯎꯔꯦ ꯍꯥꯏꯒꯦꯅꯦ?" "ꯈꯪꯗꯦ, ꯏꯅꯝꯃꯗ ꯍꯪꯕꯤꯌꯨ." ꯑꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯆꯥꯎꯕꯤꯗꯣ ꯑꯗꯨꯃꯛ ꯃꯅꯝꯃꯒꯤ ꯀꯥ ꯂꯣꯏꯁꯤꯟꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯗ ꯍꯔꯥꯎꯕꯒꯤ ꯋꯥꯅꯤ꯫ ꯃꯆꯥ ꯅꯤꯉꯣꯜꯅ ꯌꯨꯝꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯅꯤ ꯇꯥꯕꯗ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅꯗꯤ ꯅꯨꯡꯉꯥꯏꯒꯅꯤ? ꯅꯨꯡꯁꯤꯗꯕꯒꯤꯗꯤ ꯅꯠꯇꯦ, ꯑꯗꯨꯃꯛꯄꯨ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕ ꯃꯆꯥ ꯅꯤꯉꯣꯜꯅ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯃꯣꯏꯒꯤ ꯃꯥꯏꯈꯨꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅ ꯈꯔ ꯈꯖꯤꯛ ꯌꯥꯅꯤꯡꯗꯕꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯗ ꯑꯀꯨꯞꯄ ꯃꯔꯣꯜꯗꯣ ꯍꯪꯂꯒꯦ ꯈꯟꯅ ꯃꯄꯥꯜꯗ ꯇꯥꯐꯤꯡ ꯊꯣꯛꯂꯛꯄꯗ ꯃꯆꯥꯅꯨꯄꯤꯅ ꯍꯦꯛ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ꯫ ꯃꯃꯥꯅ ꯇꯥꯐꯤꯡ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯃꯤ ꯇꯤꯟꯅꯕ ꯌꯥꯗꯕꯤ ꯃꯆꯥꯅꯨꯄꯤꯗꯨ ꯄꯥꯈꯠꯂꯤꯅꯦ ꯁꯥꯗꯅ "ꯏꯃꯥ, ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ? ꯇꯞꯅ ꯏꯪꯅ ꯊꯣꯛꯂꯛꯄ ꯌꯥꯗ꯭ꯔꯣ? ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯗꯨꯛ ꯇꯥꯐꯤꯡ ꯆꯩꯁꯨꯗꯨꯒ ꯇꯨꯕ ꯇꯥꯔꯦ" ꯍꯥꯏꯅ ꯃꯄꯣꯞꯇꯨ ꯅꯣꯡꯃꯇ ꯃꯅꯦꯝ ꯑꯁꯣꯟꯕꯤꯒꯤ ꯁꯦꯕꯥ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯂꯥꯏꯔꯗꯅ ꯁꯣꯟꯗꯨꯅ ꯉꯝꯗ ꯆꯠꯄ ꯐꯥꯎꯕ ꯁꯝꯅꯤꯡꯗꯕꯤꯗꯨꯅ ꯃꯃꯥꯅ ꯇꯥꯐꯤꯡ ꯊꯣꯛꯂꯛꯄꯗꯨꯗꯗꯤ ꯇꯨꯕ ꯇꯥꯔꯦ ꯍꯥꯏꯅ ꯆꯦꯟꯁꯤꯟꯗꯨꯅ ꯁꯝꯂꯝꯃꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯇꯣꯝꯕꯤꯔꯩꯁꯨ ꯃꯆꯥꯅꯨꯄꯤꯅ ꯃꯈꯨꯠ ꯁꯝꯂꯛꯄꯗꯨꯗ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ "ꯌꯥꯔꯦ, ꯀꯩꯁꯨ ꯇꯧꯗꯦ. ꯅꯠꯇꯦ, ꯅꯪꯅ ꯁꯤꯗ ꯂꯩꯅꯤꯅ ꯂꯥꯛꯏꯁꯤꯕꯨ ꯑꯥꯗ ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦꯅꯦ?" "ꯑꯁ ꯏꯃꯥ, ꯅꯃꯥꯛ ꯅꯨꯄꯥꯗꯣ ꯂꯪꯐꯩꯗ ꯁꯦꯜ ꯇꯥꯟꯕ ꯆꯠꯈꯤꯕꯗ ꯉꯥꯏ꯫ ꯏꯃꯨꯡꯗꯨ ꯂꯩꯔꯤ ꯃꯤꯈꯩꯅ ꯅꯃꯥꯛ ꯅꯨꯄꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯠꯅꯕ ꯇꯣꯏꯅ ꯍꯧꯏ꯫ ꯑꯩ ꯌꯨꯝꯗꯨ ꯂꯩꯕ ꯉꯝꯃꯔꯣই ꯍꯥꯏꯅ ꯌꯨꯝꯁꯤ ꯂꯩꯒꯦ ꯂꯥꯛꯏꯅꯦ. ꯃꯣꯏꯁꯨ ꯑꯗꯨꯃꯛ ꯍꯦꯛ ꯇꯧꯕꯗꯨꯗꯤ ꯐꯠꯃꯟꯗꯦꯗꯅ" ꯍꯥꯏꯅ ꯇꯣꯝꯕꯤꯔꯩ ꯃꯥꯅ ꯃꯃꯧꯗ ꯃꯤꯗ ꯎꯠꯂꯤꯕ ꯁꯖꯠ ꯂꯤꯆꯠ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗ ꯃꯆꯥꯅꯨꯄꯤꯕꯨ ꯃꯤꯅ ꯑꯣꯠꯂꯦ ꯍꯥꯏꯅ ꯇꯥꯕꯗꯇ ꯃꯤꯕꯨ ꯐꯠꯇꯦ ꯍꯥꯏꯅ ꯍꯨꯟꯗꯨꯅ ꯉꯥꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯛꯂ ꯐꯥꯎꯕꯗ ꯃꯄꯣꯞꯇꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯍꯟꯕꯒꯤ ꯋꯥꯈꯜ ꯂꯩꯔꯝꯗꯦ꯫ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯈꯩꯅꯁꯨ ꯀꯧꯕ ꯂꯥꯛꯄꯒꯤ ꯋꯥ ꯂꯩꯔꯝꯗꯦ꯫ ꯆꯥꯏꯕꯤꯗꯤ ꯃꯅꯦꯝ ꯁꯥꯔꯩ ꯀꯟꯕꯤ ꯑꯗꯨꯃꯛꯈꯛ ꯂꯥꯛꯅꯕꯗ ꯐꯥꯎꯕ ꯑꯗꯨꯛ ꯋꯥꯅ ꯂꯩꯔꯝꯂꯤꯕꯗꯨꯗ ꯃꯅꯝ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯂꯩꯕꯗꯨꯗꯗꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯄꯥꯟꯅꯁꯤꯜꯂꯛꯄꯗ ꯋꯥꯕꯅ ꯈꯣꯡ ꯐꯥꯎꯕ ꯆꯨꯝꯅ ꯊꯥꯡꯂꯒ ꯆꯠꯄ ꯉꯝꯗꯕ ꯃꯇꯥꯡ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯑꯗꯨꯛ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕꯗꯨ ꯃꯅꯦꯝꯒ ꯃꯅꯝꯃꯒꯅꯗꯤ ꯀꯔꯤꯁꯨ ꯈꯪꯕꯤꯔꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯊꯧꯗꯥꯗꯨꯒꯤꯗ ꯍꯣꯠꯅꯔꯝꯃꯤ꯫ ꯁꯣꯏꯔꯒꯅ ꯍꯦꯛꯇ ꯆꯩꯁꯤꯟꯕꯤ ꯀꯪꯁꯤꯟꯕꯤ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯆꯥꯏꯕꯤ ꯌꯥꯍꯧ ꯈꯔ ꯊꯦꯡꯗꯣꯛꯈꯤꯗꯨꯅ ꯂꯝꯇꯨ ꯍꯣꯕꯦ ꯇꯧꯔꯒ ꯆꯥꯛ ꯊꯦꯡꯅ ꯍꯥꯏꯗꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕ ꯆꯪꯒꯦ ꯇꯧꯕꯒ ꯃꯄꯣꯞꯅ ꯇꯥꯍꯥ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯃꯧ, ꯅꯪ ꯑꯝꯇ ꯉꯥꯏꯈꯣ." "ꯀꯩ ꯍꯥꯏꯒꯦ ꯅꯝꯃ? ꯅꯪ ꯍꯧꯖꯤꯛ ꯀꯩꯗꯧꯗꯣꯔꯤꯒꯦ?" "ꯆꯥꯛ ꯊꯥꯡꯒꯠꯂꯨꯒꯦ ꯇꯧꯕꯅꯤ." "ꯆꯥꯛꯀ ꯂꯥꯏꯔꯤ, ꯑꯩꯒꯤ ꯐꯤ ꯑꯃꯣꯠꯄ ꯈꯔ ꯂꯩꯕꯅꯤ, ꯑꯗꯨ ꯍꯥꯟꯅ ꯑꯝꯇ ꯁꯨꯔꯝꯃꯨ." "ꯏꯅꯝꯃ, ꯀꯣꯟꯅ ꯁꯨꯕ ꯌꯥꯔꯣꯏꯗ꯭ꯔꯣ? ꯏꯃꯥꯅ ꯆꯥꯛ ꯊꯦꯡꯉꯦꯅ ꯆꯩꯔꯛꯑꯅꯤ." "ꯍꯦ, ꯑꯩꯒꯤ ꯁꯤꯟꯊꯛꯇ ꯈꯨꯝꯃꯨ ꯍꯥꯏꯕ ꯅꯠꯇꯦ, ꯑꯩꯅ ꯇꯧ ꯍꯥꯏꯁꯤꯗ ꯇꯧ꯫ ꯃꯧꯅꯦꯅ ꯁꯨꯅꯤꯡꯗꯕꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯌꯥꯍꯧꯕꯨ ꯅꯨꯃꯤꯠꯅ ꯀꯔꯣꯡ ꯆꯥꯛ ꯌꯨꯡꯀꯥꯟꯗ ꯍꯧꯒꯠꯂꯤꯅꯦ, ꯑꯗꯨꯒ ꯊꯕꯛ ꯑꯝꯇ ꯍꯥꯏꯔꯨꯕꯗ ꯂꯩꯊꯣꯛꯇꯧꯒꯤ ꯑꯗꯨꯒ ꯇꯥꯒ." ꯍꯥꯏꯔꯒ ꯃꯄꯣꯞ ꯃꯈꯨꯠ ꯃꯁꯥ ꯇꯧꯔꯝꯂꯒ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯆꯥꯏꯕꯤ ꯈꯣꯏꯗꯧꯗꯤ ꯊꯤꯠꯄꯅ ꯂꯣꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯍꯦꯛ ꯈꯨꯝꯅꯔꯨꯕꯗ ꯃꯈꯣꯏꯅ ꯑꯁꯨꯝꯕ ꯁꯥꯗꯅ ꯃꯅꯦꯝꯒ ꯃꯥꯟꯅꯔꯒ ꯍꯦꯟꯅ ꯉꯥꯡꯁꯤꯜꯂꯛꯀꯅꯤ ꯈꯪꯕꯅ ꯑꯣꯟꯁꯤꯟꯅꯔꯨꯗꯕꯅꯤ꯫ ꯃꯥꯒꯤꯁꯨ ꯃꯥꯒꯤꯗꯃꯛ ꯅꯥꯀꯜ ꯑꯣꯏꯕꯤꯒꯗꯕ ꯃꯄꯨꯔꯣꯏꯕꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯝꯂꯕꯗꯤ ꯃꯗꯨ ꯈꯟꯅ ꯃꯆꯤꯟꯗ ꯇꯞꯅ "ꯑꯩꯈꯣꯏ ꯇꯥꯅꯗꯤ ꯌꯨꯝꯁꯤ ꯇꯧꯔꯤꯕ ꯀꯨꯝꯍꯩꯁꯦ ꯑꯝꯇ ꯈꯪꯕ ꯅꯠꯇꯦꯗꯣ. ꯂꯥꯛꯄꯒ ꯑꯩꯅ ꯍꯥꯏꯔꯨꯔꯁꯨ ꯏꯃꯥꯒ ꯏꯆꯦꯒ ꯈꯛ ꯍꯣꯠꯅꯕꯕꯨ ꯀꯌꯥꯝ ꯋꯥꯕ ꯊꯕꯛꯅꯤ ꯀꯥꯏꯅ ꯃꯥꯅꯗꯤ ꯏꯔꯩ ꯂꯩꯅ ꯍꯥꯏꯗꯧꯔꯤꯕꯅꯤꯗꯣ. ꯌꯨꯝꯁꯤꯗ ꯃꯃꯥꯁꯤꯒ ꯃꯆꯦ ꯍꯜꯂꯛꯄꯤꯁꯤꯒꯅ ꯇꯧꯔꯤꯕ ꯊꯣꯛ ꯊꯥꯛ ꯃꯌꯥꯝꯁꯤꯗꯤ ꯃꯣꯏ ꯑꯝꯇ ꯈꯪꯕꯤꯗꯧ ꯅꯠꯇꯦ" ꯍꯥꯏꯅ ꯆꯥꯏꯕꯤꯗꯨ ꯀꯟꯅꯗꯤ ꯅꯠꯇꯕꯤ ꯏꯁꯧ ꯃꯆꯥ ꯑꯃ ꯂꯥꯡꯗꯨꯅ ꯆꯥꯛꯀ ꯊꯥꯒꯠꯇ ꯐꯤ ꯁꯨꯔꯝꯃꯤ꯫ ꯐꯤ ꯁꯨꯔꯤꯉꯩꯗ ꯆꯥꯛꯇꯣ ꯈꯔ ꯊꯦꯡꯗꯣꯛꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤꯔꯩ ꯅꯨꯡꯇꯤꯒꯤ ꯆꯥ ꯃꯇꯝꯗꯒꯤ ꯈꯔ ꯊꯦꯡꯂ ꯐꯥꯎꯕꯗ ꯆꯥꯛ ꯂꯣꯏꯗꯕꯗꯨꯗ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯇꯨꯅ "ꯃꯧ, ꯅꯪꯕꯨ ꯉꯁꯥꯏ ꯃꯈꯩ ꯀꯩꯗꯧ ꯂꯩꯒꯦꯕ? ꯑꯩꯁꯦ ꯆꯥꯛ ꯊꯦꯡꯕ ꯌꯥꯗꯦꯁꯦ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯏꯕ? ꯈꯪꯅ ꯑꯁꯨꯛ ꯊꯦꯡꯅ ꯊꯣꯡꯉꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ?" "ꯏꯃꯥ, ꯏꯅꯝꯃꯅ ꯐꯤ ꯈꯔ ꯁꯨ ꯍꯥꯏꯅ ꯐꯤ ꯁꯨꯔꯤꯉꯩꯗ ꯊꯦꯡꯗꯣꯛꯈ꯭ꯔꯦ. ꯌꯥꯅꯤ, ꯑꯩ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ."
ꯐꯔꯦ ꯐꯔꯦ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧ ꯍꯥꯏꯔꯒ ꯇꯣꯝꯕꯤꯔꯩꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯊꯕꯛ ꯇꯧꯕꯅꯦ ꯍꯥꯏꯕꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯑꯗꯨꯃꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯞꯇꯥ ꯑꯃꯨꯛ ꯂꯩꯔ ꯐꯥꯎꯕꯗ ꯃꯄꯣꯞꯅ ꯃꯄꯥꯝꯗꯨꯗꯃꯛ ꯂꯩꯕꯗꯨꯗ ꯈꯨꯜꯂꯩꯀꯥꯏꯁꯨ ꯃꯥꯅ ꯍꯜꯂꯛꯇꯨ ꯂꯩꯕꯗꯨꯒꯤ ꯃꯔꯝꯗ ꯅꯤꯡꯐꯨꯡ ꯉꯥꯡꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯕꯁꯟꯇꯤꯅ ꯏꯆꯦ ꯑꯋꯥꯡꯒꯤ ꯏꯆꯦ ꯇꯣꯝꯕꯤꯔꯩꯒꯤ ꯃꯆꯥꯅꯨꯄꯤ ꯃꯄꯣꯞ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯍꯜꯂꯛꯂꯒ ꯂꯩꯔ ꯃꯥꯜꯂꯤꯅꯦ꯫ ꯀꯩꯅꯣꯅꯦ ꯑꯩꯁꯤꯕꯣ ꯃꯥꯅ ꯂꯩꯕ ꯅꯨꯄꯥꯗꯨꯗꯤ ꯌꯥꯝ ꯐꯗꯥꯏꯅꯦ ꯅꯨꯄꯥ ꯃꯌꯨꯝꯗꯨꯁꯨ ꯌꯥꯝ ꯐꯕꯅꯤꯗ ꯀꯩꯗꯧꯔꯖꯥꯠꯅꯣꯅꯦ꯫ ꯕꯁꯟꯇꯤ ꯃꯈꯨꯠ ꯃꯁꯥꯒ ꯇꯧꯔꯒ ꯀꯗꯥꯏꯗꯒꯤ ꯏꯆꯦ ꯅꯨꯄꯥ ꯃꯌꯨꯝꯗꯨꯅ ꯐꯅ ꯐꯔꯁꯨꯅꯦ ꯏꯆꯦ ꯇꯣꯝꯕꯤꯔꯩꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯑꯗꯨꯝ ꯍꯜꯂꯛꯀꯅꯤ꯫ ꯑꯗꯨꯗꯤ ꯀꯩꯒꯤꯅꯣꯅꯦ ꯏꯆꯦꯕꯨ ꯀꯔꯤꯝꯇ ꯈꯪꯗꯕ꯭ꯔꯣ? ꯀꯔꯤ ꯃꯇꯥꯡꯒꯤꯅꯣꯅꯦ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯒꯦ? ꯏꯍꯦ ꯑꯇꯩ ꯅꯠꯇꯦꯗ ꯏꯆꯦ ꯇꯣꯝꯕꯤꯔꯩꯁꯦ ꯈꯨꯜꯂꯩꯀꯥꯏꯁꯤꯗ ꯃꯤ ꯇꯤꯟꯅꯕ ꯌꯥꯗꯕꯗ ꯍꯥꯏꯅꯔꯤꯕꯅꯤꯗꯅ꯫ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯍꯥꯏꯅꯩꯅꯦ꯫ ꯍꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯈꯨꯗꯨꯞ 10 ꯍꯦꯟꯖꯤꯜꯂꯤꯕꯅꯤ ꯃꯆꯥꯅꯨꯄꯤꯗꯨꯅ꯫ ꯑꯗꯨꯗꯕꯨ ꯀꯥꯏꯗꯒꯤ ꯃꯤ ꯇꯤꯟꯅ ꯌꯥꯗꯧꯔꯤꯒꯦ? ꯑꯗꯨꯅꯗꯤ ꯑꯗꯨꯝ ꯍꯜꯂꯛꯄ ꯇꯥꯕꯅꯤ꯫ ꯍꯣꯏꯅꯦ ꯅꯪꯅ ꯍꯥꯏꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯃꯤ ꯇꯤꯟꯅꯕ ꯌꯥꯗ꯭ꯔꯗꯤ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕ ꯌꯥꯗꯗꯅ ꯍꯜꯂꯛꯄ ꯇꯥꯕꯅꯤꯅꯦ ꯍꯥꯏꯅ ꯇꯣꯝꯕꯤꯔꯩꯒꯤ ꯃꯆꯥꯅꯨꯄꯤꯅ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨ ꯂꯩꯕꯗꯨ ꯈꯨꯜꯂꯩꯀꯥꯏ ꯃꯌꯥꯝꯒꯤ ꯋꯥꯔꯤꯅꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯇꯣꯝꯕꯤꯔꯩ ꯃꯥꯅꯁꯨ ꯃꯤꯒꯤ ꯃꯆꯥ ꯃꯁꯨꯗ ꯍꯩꯁꯤꯡꯂꯤꯕꯅꯤ ꯍꯥꯏꯅ ꯉꯥꯡꯁꯛ ꯇꯧꯔꯨꯕꯗꯨꯗ ꯊꯑꯣꯏꯀꯤ ꯃꯊꯧꯃ ꯑꯣꯏꯅ ꯉꯥꯡꯅꯃꯤꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯤꯅ ꯁꯨꯝ ꯅꯤꯡꯐꯨꯡ ꯉꯥꯡꯅꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤ ꯈꯔ ꯉꯥꯡꯅꯔꯤꯕꯗꯨꯒꯤ ꯃꯔꯝꯗ ꯃꯄꯣꯛꯀꯤ ꯃꯃꯥ ꯃꯆꯥꯗ ꯄꯥꯎ ꯑꯗꯨꯃꯛ ꯇꯝꯂꯛꯄꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯗꯨꯗ ꯃꯃꯥ ꯃꯆꯥꯗꯤ ꯆꯥꯏꯕꯤꯅ ꯊꯑꯣꯏꯀꯤ ꯃꯤꯗ ꯄꯥꯎ ꯇꯝꯂꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯄꯣꯛ ꯃꯃꯥ ꯏꯕꯦꯝꯃꯗ ꯑꯣꯏꯅꯕꯣꯏ ꯀꯩꯕꯣꯏ ꯄꯦꯟꯗꯅ ꯏꯃꯥ ꯑꯩ ꯅꯨꯄꯥ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ꯫ ꯀꯩꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯑꯥꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯣꯠꯄꯗꯨꯕꯨ ꯅꯪꯕꯨ ꯂꯩꯕ ꯉꯝꯗꯧꯔꯤꯕ꯭ꯔꯣ? ꯉꯝꯗ꯭ꯔꯁꯨ ꯉꯝꯅꯕꯗꯨꯃꯛ ꯍꯤꯡꯂꯨꯔꯒꯦ꯫ ꯑꯁꯤꯗ ꯃꯤꯒꯤ ꯃꯤꯅꯨꯡ ꯃꯩꯁꯥ ꯇꯥꯗꯧ ꯁꯔꯨꯛꯄꯨꯗꯤ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯅ ꯐꯥꯎꯕ ꯑꯩꯕꯨ ꯄꯥꯎꯊꯣꯛꯂꯒ ꯑꯩꯅ ꯁꯤꯗ ꯁꯨꯝ ꯂꯩꯕ ꯍꯥꯏꯁꯦ ꯃꯤꯅ ꯑꯩꯕꯨ ꯃꯥꯏ ꯄꯥꯟꯗꯕ ꯑꯣꯏꯅ ꯈꯟꯈ꯭ꯔꯅꯤ꯫ ꯑꯩ ꯆꯠꯂꯒꯦ꯫ ꯌꯥꯗꯦ ꯆꯠꯈꯤꯕꯒ ꯃꯤꯅ ꯄꯪꯍꯥꯏ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ꯫ ꯅꯪꯒꯤ ꯑꯋꯥꯕ ꯃꯤꯅ ꯎꯕꯤꯗꯧꯕ ꯅꯠꯇꯦꯅꯦ꯫ ꯃꯤꯒꯤ ꯋꯥꯗꯤ ꯂꯥꯏꯔꯤꯅꯦ ꯏꯃꯨꯡꯁꯤꯅꯤ ꯑꯩꯅ ꯂꯩꯕ ꯍꯩꯅꯔꯛꯇ꯭ꯔꯤꯁꯦ꯫ ꯇꯣꯝꯕꯤꯔꯩ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯆꯥꯏꯕꯤꯕꯨꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯇꯞꯅ ꯁꯥꯎꯗꯅꯕ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯆꯥꯏꯕꯤꯅ ꯃꯥꯒꯤ ꯊꯕꯛ ꯇꯧꯔꯝ ꯈꯨꯗꯤꯡꯗ ꯑꯗꯨꯃꯛ ꯌꯦꯡꯁꯤꯟꯅ ꯂꯩꯕꯗꯨꯗ ꯂꯩꯕ ꯍꯩꯅꯗ꯭ꯔꯦ ꯍꯥꯏꯅ ꯃꯃꯥꯗ ꯄꯥꯎ ꯄꯪꯇꯝꯅ ꯇꯝꯁꯤꯜꯂꯝꯃꯤ꯫ ꯇꯣꯝꯕꯤꯔꯩꯁꯨ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯕꯅꯤ ꯁꯥꯗꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯄꯨꯛꯅꯤꯡ ꯍꯔꯥꯎꯅꯕꯅꯦꯅ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟ ꯀꯜꯂꯞꯅ ꯃꯧ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯇꯥꯔꯗꯤꯅꯦ ꯃꯄꯥꯟꯗꯨꯗ ꯊꯣꯛꯂꯛꯎꯅꯦ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯆꯥꯏꯕꯤꯗꯤ ꯃꯅꯦꯝꯅ ꯑꯔꯨꯕ ꯋꯥ ꯍꯥꯏꯗꯧ ꯃꯥꯅ ꯀꯧꯔꯛꯄꯗꯨꯗ ꯀꯔꯤ ꯑꯔꯨꯕ ꯂꯩꯔꯕꯅꯣ ꯈꯟꯅ ꯃꯄꯥꯅ ꯄ꯭ꯔꯕ ꯊꯣꯔꯛꯇꯨꯅ ꯃꯥ ꯅꯃꯧꯕꯨ ꯀꯧꯕꯤꯕꯕꯨ꯫ ꯃꯄꯣꯞꯇꯤ ꯆꯥꯏꯕꯤ ꯍꯦꯛ ꯎꯕꯗ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯂꯩꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤꯔꯩ ꯃꯥꯁꯨ ꯃꯆꯥꯅꯨꯄꯤ ꯂꯩꯕ ꯃꯥꯏꯀꯩꯗ ꯂꯩ ꯍꯥꯏꯗꯨꯅ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯂꯒ ꯁꯥꯎꯔꯤ ꯃꯃꯥꯏ ꯐꯥꯎꯕ ꯂꯩꯊꯣꯛꯇ ꯅꯅꯝꯃꯁꯦ ꯌꯨꯝꯁꯤ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯖꯔꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯅ ꯌꯨꯝꯁꯤ ꯂꯩꯕꯗ ꯋꯥ ꯑꯀꯟꯕ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯥꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯒꯦꯅ ꯈꯟꯒꯅꯨ꯫ ꯃꯄꯣꯞ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯇꯥꯕꯗ ꯑꯃꯒ ꯋꯥꯠꯂꯤ ꯍꯥꯏꯒꯨꯝ ꯋꯥꯗꯤ ꯍꯥꯏꯗ ꯇꯞꯅ ꯄꯥꯝꯕꯣꯝꯗ ꯊꯦꯡꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯗꯨꯅ ꯏꯪꯒꯤꯠ ꯄꯤꯔꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯔꯩꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯏꯪꯒꯤꯠꯇꯨ ꯈꯪꯂꯗꯨꯅ ꯈꯪꯂꯦ ꯍꯥꯏꯕꯒꯨꯝ ꯋꯥꯗꯤ ꯍꯥꯏꯗ ꯃꯈꯨꯠꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯅ ꯑꯗꯨꯝ ꯇꯧꯒꯦ ꯍꯥꯏꯕꯒꯨꯝ ꯊꯥꯡꯒꯠꯇꯨꯅ ꯏꯪꯒꯤꯠ ꯄꯤꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯏꯪꯒꯤꯠ ꯐꯪꯂꯕꯗ ꯃꯄꯣꯞꯇꯨ ꯑꯃꯨꯛ ꯃꯆꯤꯟ ꯄꯩꯊꯣꯛꯇꯨꯅ ꯂꯩꯊꯣꯛꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤꯔꯩꯁꯨ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯍꯟꯅꯤꯡꯂꯤꯕꯗꯨꯃꯛ ꯃꯃꯧ ꯅꯨꯄꯤꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒꯅꯦ ꯅꯅꯝꯃꯅ ꯌꯨꯝꯁꯤ ꯂꯩꯔꯦꯗꯅ ꯂꯩꯀꯥꯏꯗ ꯆꯠꯂꯒ ꯍꯦꯛ ꯄꯥꯎ ꯇꯝꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨꯀꯣ꯫ ꯇꯝꯖꯔꯣꯏ ꯏꯃꯥ꯫ ꯌꯥꯔꯦ ꯑꯗꯨꯗꯤ ꯆꯪꯈ꯭ꯔꯣ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗ꯭ꯔꯦ꯫ ꯈꯔ ꯍꯦꯛ ꯉꯥꯡꯁꯛ ꯇꯧꯔꯒꯅ ꯃꯈꯣꯟꯒꯁꯦ ꯏꯊꯁꯤꯟꯅꯗꯅ ꯌꯦꯡꯅꯤꯡꯗꯕꯅ ꯂꯟꯖꯗꯕꯤ ꯁꯥꯗꯅ꯫ ꯆꯥꯏꯕꯤ ꯃꯅꯦꯝꯅ ꯆꯩꯔꯛꯄꯗꯨꯗ ꯃꯄꯨꯔꯣꯏꯕꯗ ꯂꯥꯛꯈꯤꯁꯅꯨ ꯍꯥꯏꯅ ꯈꯥ ꯆꯤꯛꯂꯒ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤꯔꯩꯁꯨ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯑꯗꯨꯃꯛ ꯉꯥꯡꯍꯧꯔꯝꯃꯤ꯫ ꯃꯄꯣꯞꯁꯨ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯑꯗꯨꯅꯤ ꯑꯁꯤꯒꯤ ꯄꯨꯔꯨꯝ ꯍꯩꯇꯨꯞ ꯃꯥꯟꯕꯤꯁꯤꯗꯕꯨ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯁꯤꯅ ꯀꯩꯗ ꯄꯥꯝꯃꯤꯅꯣ ꯈꯪꯗꯦꯕ꯫ ꯃꯥꯒꯤ ꯋꯥꯁꯤ ꯇꯣꯛꯁꯤ ꯅꯠꯇꯦ ꯅꯪꯕꯨ ꯑꯁꯣꯝꯗ ꯊꯣꯏꯕꯗꯣ ꯍꯜꯂꯛꯇꯦꯗꯅ ꯑꯃꯨꯛꯇꯪ ꯄꯥꯎ ꯂꯧꯅꯦ꯫ ꯑꯗꯨꯒ ꯑꯩꯁꯦ ꯑꯥꯗ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯔꯣꯏ ꯃꯥꯒꯤꯁꯦ꯫ ꯅꯠꯇꯦꯅꯦ ꯃꯥ ꯍꯜꯂꯛꯂꯕꯗꯤ ꯁꯤꯗ ꯅꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯔꯣ ꯍꯥꯏ ꯋꯥꯅꯤꯅꯦ꯫ ꯑꯗꯨꯒꯤꯕꯨꯗꯤ ꯑꯩꯒꯤꯕꯨꯗꯤ ꯌꯥꯔꯕꯅꯤ꯫ ꯑꯗ ꯅꯌꯥ ꯅꯨꯄꯥꯅ ꯁꯤꯗ ꯂꯩꯁꯦꯗꯣ ꯌꯥꯔꯛꯇꯧ ꯃꯥꯟꯗꯦ꯫
ꯄꯪꯒꯅꯨꯅꯦ ꯅꯪꯕꯣ ꯅꯨꯄꯥꯗꯤꯅꯦ ꯃꯥꯒꯤ ꯅꯨꯄꯤꯅꯕꯨ ꯇꯦꯊꯗꯨꯅ ꯍꯥꯏꯔꯗꯤꯅꯦ ꯂꯣꯏꯅ ꯌꯥꯕꯅꯤ ꯑꯗꯨꯅ ꯑꯁꯣꯝꯗꯒꯤ ꯄꯥꯎ ꯂꯧꯅꯅꯕ ꯃꯤ ꯈꯔ ꯊꯝꯃꯣ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯂꯥꯛꯄꯒ ꯁꯤꯗ ꯂꯥꯛꯄ ꯌꯥꯅꯕ ꯅꯪꯅ ꯄꯥꯎ ꯑꯍꯦꯟꯕ ꯇꯝꯁꯤꯟꯈꯣꯅꯦ ꯑꯁꯤ ꯍꯥꯏꯅ ꯍꯅꯨꯊꯪꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯀꯨ ꯃꯅꯝꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯗ ꯌꯨꯝꯗꯨꯗ ꯍꯜꯂꯛꯇꯨ ꯂꯩꯔꯤꯕꯗꯨ ꯍꯜꯂꯨ ꯅꯤꯡꯊꯤꯖꯅ ꯅꯨꯡꯁꯤ ꯆꯥꯅ ꯂꯩꯌꯣ ꯍꯥꯏꯅꯗꯤ ꯍꯥꯏꯗ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯌꯥꯗꯨꯕꯨ ꯊꯦꯝꯂꯒ ꯌꯨꯝꯗꯨꯗ ꯌꯥꯑꯣꯡ ꯏꯜꯂꯒ ꯃꯆꯥꯅꯨꯄꯤꯅ ꯉꯝꯅꯕ ꯄꯥꯜꯂꯒ ꯅꯨꯡꯉꯥꯏꯅꯤ ꯈꯟꯅ ꯑꯐꯕ ꯋꯥ ꯑꯃꯠꯇ ꯍꯦꯛ ꯇꯥꯛꯄꯤꯔꯝꯗꯦ ꯇꯧꯔꯤꯕ ꯄꯨꯝꯕꯗꯨ ꯆꯥꯏꯕꯤꯁꯨ ꯁꯣꯏ ꯂꯥꯜꯂꯦ ꯈꯪꯂꯕꯁꯨ ꯃꯥꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯨꯕ ꯉꯝꯗꯦ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯆꯥꯏꯕꯤꯒꯤ ꯅꯨꯄꯥ ꯈꯣꯝꯕꯁꯨ ꯂꯥꯡꯐꯩꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯃꯥꯅ ꯍꯜꯂꯛꯄꯗ ꯃꯆꯦꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯀꯌꯥ ꯌꯥꯅꯤꯡꯗꯅ ꯃꯃꯥꯏꯕꯦꯝꯃꯗ ꯋꯥ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥꯅ ꯑꯍꯜ ꯏꯁꯥ ꯁꯥꯔꯒ ꯏꯆꯦꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯤꯁꯦ ꯀꯔꯥꯏꯅꯣ ꯍꯥꯏꯗ ꯁꯨꯝ ꯐꯥꯖꯤꯜꯂꯒ ꯊꯝꯃꯝꯃꯤꯁꯤꯕꯨ ꯑꯁꯣꯝꯗ ꯏꯅꯦ ꯍꯣꯏ ꯃꯥꯝꯃ ꯍꯣꯏꯅ ꯀꯩꯅ ꯍꯥꯏꯔꯝꯗꯣꯔꯤꯒꯦ ꯑꯇꯣꯝꯕ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯅꯆꯦꯁꯤꯕꯨ ꯁꯥꯔꯪꯗꯨ ꯂꯪꯁꯤꯜꯂꯁꯨ ꯍꯥꯏꯕ꯭ꯔꯣ ꯁꯥꯁꯤꯡꯗꯨ ꯅꯆꯦꯁꯦ ꯃꯆꯦꯠ ꯁꯦꯠꯂꯒ ꯆꯥꯈꯤꯕꯗꯨꯔꯣ ꯅꯪꯅ ꯄꯥꯝꯂꯤꯁꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯐꯖꯗꯦ ꯏꯃꯥꯅ ꯈꯔ ꯋꯥꯔꯧ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯏꯃꯥꯅ ꯍꯦꯟꯅ ꯍꯤꯗꯣꯡꯂꯕꯗꯤꯅꯦ ꯐꯔꯦ ꯅꯣꯏ ꯊꯣꯛꯄ ꯇꯧ ꯅꯇꯨꯅ ꯏꯟꯁꯤꯜꯂꯒꯅꯦ ꯍꯨꯏꯗꯧꯅ ꯈꯣꯡꯕꯗꯣ ꯇꯧꯒꯅꯨꯀꯣ ꯏꯃꯥ ꯃꯁꯤꯗ ꯃꯥꯕꯨ ꯄꯛꯁꯤꯜꯂꯛꯄꯒꯤ ꯃꯊꯧ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯀꯔꯤꯒꯤ ꯇꯥꯗꯅꯤ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯅꯇꯨꯅ ꯏꯟꯁꯤꯜꯂꯒ ꯉꯥꯡꯂꯤꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯏꯆꯦꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯃꯥꯅ ꯑꯥꯗ ꯀꯩꯗꯧꯔꯤ ꯍꯥꯏꯕꯗꯣ ꯃꯈꯣꯏ ꯑꯗꯥꯏꯒꯤ ꯊꯕꯛ ꯁꯨꯃꯤꯟꯅ ꯃꯤꯅ ꯂꯣꯏ ꯇꯝꯃꯕꯅꯤ ꯐꯠꯇꯕ ꯃꯈꯣꯏꯒꯤ ꯃꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯅꯆꯦꯗ ꯂꯥꯟꯅ ꯂꯧꯕꯗꯤ ꯃꯃꯥ ꯑꯩ ꯂꯩꯔꯤꯉꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤ ꯈꯣꯝꯕ ꯃꯥꯅ ꯐꯅ ꯍꯥꯏꯔꯁꯨ ꯃꯃꯥꯅ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯇꯥꯕꯤꯗꯕꯗꯨꯗ ꯀꯔꯤꯝꯇ ꯍꯦꯛ ꯍꯥꯏꯖꯔꯝꯗꯦ ꯆꯥꯏꯕꯤꯁꯨ ꯃꯄꯨꯔꯣꯏꯕ ꯂꯥꯛꯂꯒ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯜꯂꯨꯕꯗꯨ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯇꯥꯕꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯃꯔꯥꯏꯕꯛꯀꯤꯅꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯈꯟꯗꯣꯛꯂꯒ ꯃꯃꯥ ꯑꯃꯗꯤ ꯃꯅꯝꯒꯤ ꯁꯥꯔꯩ ꯏꯟꯅꯕ ꯍꯣꯠꯅꯖꯔꯝꯃꯤ ꯃꯇꯝꯅ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯃꯄꯣꯞꯀꯤ ꯅꯨꯄꯥ ꯊꯣꯏꯕꯁꯨ ꯂꯥꯡꯐꯩꯗꯒꯤ ꯍꯜꯂꯛꯏ ꯍꯥꯏꯅ ꯈꯪꯅ ꯆꯥꯟꯅꯕꯅ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯃꯄꯣꯞꯇꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯇꯞ ꯇꯥꯃꯈꯩ ꯃꯁꯨꯝ ꯇꯥꯅ ꯀꯦꯔꯒ ꯊꯣꯔꯛꯂꯝꯃꯤ ꯍꯩꯃꯥ ꯅꯪꯅ ꯑꯁꯨꯛ ꯀꯦꯔꯒ ꯊꯣꯛꯂꯛꯏꯁꯤꯅ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣ ꯅꯣꯏ ꯅꯌꯥ ꯅꯨꯄꯥꯗꯣ ꯉꯁꯤ ꯍꯜꯂꯛꯑꯦ ꯍꯥꯏ ꯑꯗꯨꯅ ꯑꯩ ꯑꯃꯨꯛꯇ ꯊꯦꯝꯂꯒ ꯁꯤꯗ ꯂꯥꯛꯁꯤ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯑꯗꯨꯗꯤ ꯄꯟꯊꯕ ꯌꯥꯗꯦ ꯀꯣ ꯄꯟꯊꯕ ꯌꯥꯕ ꯊꯕꯛ ꯅꯠꯇꯦꯅꯦ ꯊꯨꯅ ꯆꯠꯂꯨ ꯃꯃꯥ ꯃꯥꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯁꯤꯟꯕꯗꯨ ꯈꯣꯝꯕꯒ ꯆꯥꯏꯕꯤꯒꯗꯤ ꯋꯥꯍꯩꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯄꯣꯞꯁꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯆꯠꯂꯦ ꯍꯥꯏꯅ ꯍꯣꯕꯦ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯈꯠꯂꯤ ꯆꯠꯈꯤꯕ ꯃꯆꯥꯅꯨꯄꯤꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯁꯤꯟꯅ ꯀꯞꯂꯤ ꯇꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯗ ꯇꯣꯝꯕꯤꯔꯩ ꯄꯥꯈꯠꯅ ꯀꯩꯗꯧꯔꯦ ꯏꯆꯥꯕꯨ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦꯅꯦ ꯁꯦ ꯏꯃꯥꯗ ꯇꯝꯃꯨꯁꯦ ꯍꯦ ꯇꯣꯝꯕꯤꯔꯩ ꯑꯩ ꯂꯩꯔꯤꯉꯩꯗ ꯏꯆꯥꯕꯨ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯟꯗꯧꯕ ꯀꯅꯥꯅꯣꯅꯦ ꯁꯦ ꯏꯃꯥꯗ ꯍꯥꯏꯌꯨꯁꯤ ꯏꯕꯦꯝꯃ ꯏꯃꯥ ꯅꯌꯥ ꯅꯨꯄꯥꯅ ꯑꯩꯕꯨ ꯂꯣꯏꯅꯔꯦ ꯃꯔꯤ ꯇꯠꯅꯔꯦ ꯍꯥꯏꯔꯛꯏ ꯏꯃꯥ ꯀꯔꯤ ꯃꯔꯝꯒꯤꯅꯦꯒꯦ ꯃꯃꯥ ꯃꯄꯥ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯗꯕꯒꯤ ꯍꯥꯏꯅ ꯃꯄꯣꯞꯇꯨ ꯍꯧꯖꯤꯛꯇꯗ ꯃꯔꯣꯜ ꯆꯨꯝꯂꯛꯇꯨꯅ ꯃꯥꯅ ꯍꯜꯂꯛꯇꯨꯅ ꯂꯥꯛꯈꯤꯕꯗꯨ ꯃꯀꯨ ꯃꯅꯦꯝꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯗꯕꯒꯤꯅꯤ ꯍꯥꯏꯅ ꯃꯃꯥꯗ ꯍꯥꯏꯗꯣꯛꯂꯝꯃꯤ ꯑꯗꯨꯗ ꯅꯠꯇ ꯍꯧꯖꯤꯛꯇ ꯃꯄꯨꯔꯣꯏꯕꯗꯨ ꯃꯄꯥꯝꯗ ꯄꯨꯟꯅ ꯂꯩꯔꯁꯤ ꯍꯥꯏꯅ ꯋꯥ ꯍꯥꯏꯕ ꯆꯠꯂꯨꯕꯗꯨ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗꯒꯤ ꯁꯥꯁꯟ ꯐꯨꯕꯗꯧꯅ ꯐꯨꯔꯒ ꯃꯥꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯛꯄꯗꯨꯗ ꯇꯣꯝꯕꯤꯔꯩꯗꯨ ꯋꯥꯈꯜ ꯃꯥꯡꯂꯒ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯇꯣꯝꯕꯤꯔꯩꯗꯨ ꯀꯨꯏꯅ ꯍꯤꯡꯂꯝꯗ ꯑꯗꯨꯃꯛ ꯅꯣꯡꯒꯥꯈꯤꯔꯝꯃꯤ ꯃꯃꯥ ꯂꯩꯇ꯭ꯔꯕ ꯇꯨꯡꯗꯗꯤ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯜꯂꯝꯕꯤ ꯃꯄꯣꯞꯇꯨ ꯀꯅꯥꯁꯨ ꯂꯩꯇꯕꯤ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯕꯤ ꯑꯃꯒꯨꯝ ꯃꯥꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩꯅꯤ ꯈꯟꯅ ꯋꯥꯅ ꯍꯤꯡꯂꯝꯃꯤ ꯑꯗꯨꯒ ꯆꯥꯏꯕꯤꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯁꯨꯛꯂꯤ ꯈꯨꯗꯤꯡꯃꯛ ꯍꯦꯛ ꯄꯥꯏꯕꯗꯒꯤ ꯈꯨꯜ ꯂꯩꯀꯥꯏꯒ ꯌꯥꯅꯅꯕ ꯍꯣꯠꯅꯗꯨꯅ ꯄꯨꯟꯅ ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯤꯆꯪ ꯃꯤꯊꯣꯛ ꯋꯥꯠꯇꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ